BTS lover นั่นแหละ BTS lover นั่นนะนั่นคือ purple เลย bro ไม่ได้แฮปปี้ oh so sad นั่นก็ไอ้ purple BTS ทำที่ฮัมโบตัวก็ไอ้ดิ BTS ที่ฮับทีไอ้เนี่ยจะจับตัวอย่างเราทั้งเดือนนั่นเนี่ยเดียวครับเนี่ย 2GB ตู้ค่ะตา นั่นเต้ 4GB เลย extra 2GB เราทำอะไรแบบเส้นแบบดีพอแบบนี้ก็ทำโทษเลยบอกjust information ก็จ้าแต่พวกเรียกแต่ information อะไรไม่รู้นั่นเอง excuse me hello อย่าเราดูตัวสิบ้าkhông có đổi có xin lỗi thôi kịp xin lỗi thôi kịp rồi hi hi Sana Ken Hoja hi Jenu hi Anjali hi Bebam Helena hi Rosa Laksham Anuwariam Nungaye thank you Rosa Laksham hay là thank you Bebam Helena kay Dorino ay nga si Q&A tawag na ngarang ay na YouTube dasu aduga kaino dasu Insta Facebook da Q&A tawag na mayam da hi di ba niya do mayam na question mayam hangbire 어두 신도 아이 허주 빠콤 비자게 따오바네 아이 그놈도 합시라 마이터 예 kemarin tau dia yang obu ko hapa ga yang ke ba ngoài đấy mi ở đây ta đi hai đi kèm tàu gì đó bo keu do kemarin na tau ke to hapa kan or let's see the nice story I don't know I'm just trying change na kai stau da bra okay tabada haidi konjen do nungai te do har hi ma'am lôi mắt hi hầu ai ngàเลยhầu kìa ma'am tăng ai đó pung nipan mà khai đấy hầu kìa pung nipan đấy hầu kìa hai cái bên này bọc đó question hàng pa ma'am đó su ai đi lạc tri bật đi answer prep đó nungai te đó ko ở ngoài ở đi thấy chế se kai đấy no hi chế anu kai mà theo chả cái ai đó ngay đi Hawaii room yerum ga Hawaii ga thong e kho chena adu du chare adu irom ba yerum thong ba che se kai lam dai na che nam da kya no ai se Q&A da du gi koi san jin che Q&A da lo ma khum dara age mayam ai gi WhatsApp ta ai se share tau ge taw mane ba ko kaw re ba se J am pazay am na sunung shiye chegi wari se am nungaye chegi number PBR retro milky top jom thank you ai bu nusi bagi damakta thank you ai gi wari bu ma'am na harau nungai na tabi bagi damakta su thank you no thì không là I am just a là conductor na ai gi che ako ni live che thamina se na ai na haurin và gì thế chẳng ra lộ khara iche number PBR rồi cây nó am ta u je ha ba na cái chẳng ra lộ ha Sam Bruce đi ngồi he thank you nên cái Q&A sẽ không biết để hậu đấy nó nipan da gi fan đấy cái pung nipan ta do re pung nipan da gi ma'am na question hang bek pasing do du answer pi je ge taw ban che gi wari am nungai thank you ma'am loi na ma pu ai na han na ikok no na khorom jari khá là đi cái nó राजनीति的phong đa ran bo lep tori bani che chak tar bo chare
ꯌꯦꯟꯁꯥꯡꯗꯣ ꯌꯦꯔꯨꯝ ꯍꯥꯏꯒꯗꯕ ꯍꯋꯥꯏ ꯌꯥꯎꯔꯣꯏꯗꯕꯀꯣ ꯃꯌꯥꯝꯁꯦ ꯉꯥꯏꯍꯥꯛꯇꯪ ꯋꯥꯠꯈꯤꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯑꯩꯅ ꯄꯨꯡ 9ꯗ ꯊꯥꯅꯤ ꯍꯥꯏꯔꯝꯕꯅꯤꯅꯀꯣ ꯑꯗꯨꯝ ꯄꯨꯡ 9 ꯉꯥꯏꯔꯝꯕ ꯌꯥꯎꯕꯁꯨ ꯌꯥꯏ ꯆꯥꯛ ꯆꯥꯅꯔꯕꯣ ꯍꯥꯏꯔꯣ ꯆꯥꯔꯕꯣ ꯍꯥꯏꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯍꯪꯉꯣ ꯁꯅꯥ ꯁꯣꯔꯣꯛ ꯍꯥꯏꯕ ꯃꯨꯇꯨꯝ ꯁꯨꯅꯤꯕꯂꯥ ꯆꯦꯅꯨ ꯃꯨꯇꯨꯝ ꯍꯥꯎ ꯁꯨꯅꯤꯕꯂꯥ ꯍꯥꯏ ꯁꯨꯃꯟꯖꯅꯨ ꯍꯥꯏ ꯍꯥꯏ ꯑꯅꯨ ꯂꯧꯔꯦꯝꯕꯝ ꯁꯨꯅꯤꯂꯥ ꯁꯨꯅꯤꯂꯥ ꯑꯅꯨ ꯃꯨꯇꯨꯝꯁꯤꯗꯤ ꯃꯨꯇꯨꯝꯁꯤ ꯀꯔꯝꯕꯅꯣ ꯑꯅꯨ ꯃꯇꯨꯝꯁꯤꯗ ꯂꯩꯔꯦ ꯊꯤꯅꯨꯔꯣ ꯂꯛꯁꯃꯤ ꯂꯛꯁꯃꯤꯅꯦ ꯂꯛꯁꯃꯤ ꯃꯥꯅꯤꯅꯦ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯔꯣꯖꯤ ꯀꯩ ꯍꯥꯏꯅꯣ ꯁꯅꯥ ꯔꯥꯒꯤ ꯁꯅꯥ ꯍꯜꯂꯣ ꯍꯥꯏ ꯄ꯭ꯔꯤꯌꯥ ꯒꯨꯔꯨꯃꯌꯨꯝ ꯍꯥꯏ ꯍꯜꯂꯣ ꯍꯥꯏ ꯆꯥꯛ ꯊꯣꯡꯉꯦ ꯍꯥꯏꯕ ꯑꯣ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯉꯤꯅꯣ ꯂꯛꯁꯃꯤ ꯇꯣꯟꯗꯣꯟ ꯂꯥꯏꯁ꯭ꯔꯝ ꯍꯥꯏ ꯇꯣꯟꯗꯣꯟ ꯋꯦꯜꯀꯝ ꯇꯣꯟꯗꯣꯟꯂꯣ ꯇꯣꯟꯗꯣꯟ ꯆꯥꯛ ꯆꯥꯔꯕꯣ ꯅꯣꯏ ꯑꯅꯤꯕꯣ ꯆꯥꯔꯦ ꯁꯨꯃꯟꯇ꯭ꯔꯅꯨ ꯍꯨꯌꯥꯝ ꯏꯕꯦꯌꯥꯏꯃ ꯗꯦꯕꯤ ꯆꯦꯅꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯂꯧꯔꯦꯝꯕꯝ ꯁꯨꯅꯤꯂꯥ ꯆꯦ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯋꯥꯔꯤꯗꯨ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯂꯧꯔꯦꯝꯕꯝ ꯁꯨꯅꯤꯂꯥ ꯊꯦꯡꯀ꯭ꯌꯨ ꯂꯛꯁꯃꯤ ꯌꯦꯟ ꯊꯣꯡꯉꯤꯁꯤꯗꯤ ꯈꯔ ꯊꯤꯜꯂꯛꯑꯣ ꯏꯁ ꯌꯦꯟ ꯌꯥꯔꯦ ꯏꯕꯦꯝꯃ ꯌꯦꯟꯗꯦꯝꯅꯤ ꯃꯨꯇꯨꯝ ꯁꯨꯅꯤꯕꯂꯥ ꯆꯦ ꯁꯨꯃꯟ ꯁꯤꯗ ꯑꯣ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯦ ꯁꯅꯥ ꯍꯥꯏꯔ ꯁꯣꯔꯣꯛꯈꯥꯏꯕꯝ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯃꯗꯣ ꯂꯨꯁꯤ ꯃꯨꯇꯨꯝ ꯂꯨꯁꯤ ꯑꯩꯒꯤ ꯏꯆꯦꯅꯦ ꯆꯦ ꯑꯅꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯩ ꯍꯥꯏꯅꯣ ꯒꯥꯏꯇ꯭ꯔꯤ ꯑꯣꯏꯅꯥꯝ ꯍꯥꯏꯔꯣ ꯒꯥꯏꯇ꯭ꯔꯤ ꯍꯣꯏ ꯑꯣꯏꯅꯥꯝ ꯃꯥꯅꯦ ꯒꯥꯏꯇ꯭ꯔꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯒꯥꯏꯇ꯭ꯔꯤ ꯑꯣꯏꯅꯥꯝ ꯆꯦ ꯆꯍꯤ ꯀꯌꯥꯅꯣ ꯑꯩ ꯍꯣꯔꯦꯟ ꯀ꯭ꯌꯨꯑꯦꯟꯑꯦꯗ ꯂꯣꯏ ꯈꯨꯝꯃꯛꯑꯒꯦ ꯁꯤꯗꯤ ꯌꯥꯝꯃꯦꯕꯀꯣ ꯀ꯭ꯌꯨꯑꯦꯟꯑꯦꯗ ꯍꯟꯖꯟ ꯍꯟꯖꯟꯅ ꯃꯥꯟꯅꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯃꯤꯡꯗꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯑꯟꯁꯔꯗꯤ ꯃꯨꯇꯨꯝ ꯑꯗꯨꯝ ꯁꯨꯅꯤꯕꯂꯥ ꯄꯨꯂꯞꯅ ꯊꯨꯞꯆꯜꯂꯒ ꯈꯨꯝꯃꯛꯀꯦ ꯆꯦ ꯑꯅꯤꯁꯦ ꯃꯨꯇꯨꯝꯂꯣ ꯑꯩꯁꯨ ꯃꯨꯇꯨꯝꯅꯦ ꯍꯣꯏ ꯃꯥꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯅꯠꯇ꯭ꯔꯥ ꯆꯦ ꯌꯥꯝ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯍꯜꯂꯣ ꯑꯩꯗꯤ ꯀꯛꯈ꯭ꯔꯦ ꯀꯩꯅꯣꯁꯦ ꯀꯦꯃꯦꯔꯥꯁꯦ ꯌꯥꯔꯕꯣ ꯁꯨꯝ ꯂꯥꯞꯊꯣꯛꯈ꯭ꯔꯗꯤꯀꯣ ꯑꯩꯗꯤ ꯀꯃꯦꯟꯁꯦ ꯎꯗꯦ ꯍꯥꯏꯕ ꯆꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯍꯥꯟꯕꯅꯦ ꯎꯕ ꯉꯁꯤꯅ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯃꯨꯇꯨꯝ ꯃꯥꯅꯦ ꯁꯨꯅꯤꯕꯂꯥ ꯃꯥꯅꯦ ꯆꯦ ꯃꯥꯅꯦ ꯍꯧꯔꯁꯦ ꯁꯨꯃꯟꯖꯅꯨ ꯀ꯭ꯌꯨꯑꯦꯟꯑꯦꯗꯣ ꯍꯣꯏ ꯍꯧꯔꯁꯦ ꯄꯨꯡꯁꯨ 9 ꯇꯥꯔꯝꯃꯅꯤ ꯅꯍꯥꯛ ꯇꯥꯔꯦ ꯃꯤꯅꯤꯠ ꯑꯅꯨ 2 ꯆꯠ ꯅꯤꯠ नाले को पोना 8 o'clock आना 7:30 पोना अवरे आना सलून ला ꯆꯦ ꯄꯦꯅꯨꯕꯤ ꯆꯦ ꯄꯦꯅꯨꯕꯤ ꯈꯪꯕ꯭ꯔꯣ ꯈꯪꯉꯦ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯂꯥꯏꯚ ꯌꯦꯡꯉꯤꯅꯦ ꯆꯦ ꯑꯃꯗꯨꯁꯨ ꯇꯣꯟꯗꯣꯟ ꯌꯦꯡꯉꯤꯕꯣꯏꯔꯦ ꯅꯪꯁꯨ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯕꯤꯔꯛꯑꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯍꯣꯏ ꯉꯥꯏꯕ ꯑꯣꯏꯅ ꯗꯥꯏꯂꯣꯛꯇꯣ ꯉꯥꯏꯕ ꯇꯧꯊꯣꯛ ꯑꯣꯏꯅ ꯀꯩ ꯗꯥꯏꯂꯣꯛ ꯇꯧꯁꯤꯒꯦ ꯈꯪꯗꯦ ꯊꯤꯅꯨ ꯆꯦꯂꯨꯁꯤꯗꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯍꯥꯏꯁꯦ ꯑꯁꯤꯒꯤ ꯐꯣꯟꯗꯣ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯂꯛꯁꯃꯤ ꯀꯩꯗꯧꯔꯒꯦ ꯍꯥ ꯂꯛꯁꯃꯤ ꯅꯪ ꯀꯩꯗꯧꯔꯦ ꯑꯗꯨ ꯅꯠꯇꯦ ꯑꯩ ꯑꯁꯤꯗ ꯌꯥꯎꯔꯛꯀꯦ ꯑꯥꯎ ꯁꯤ ꯄꯥꯏꯌꯨꯁꯦ ꯀꯩꯗꯧꯔꯦ ꯑꯁ ꯃꯥꯅꯦꯅꯦ ꯑꯩ ꯃꯆꯦ ꯍꯩꯅꯦꯅꯦ ꯇꯧꯕꯤꯔꯛꯑꯣ ꯗꯥꯏꯂꯣꯛ ꯑꯝꯇ ꯍꯣꯏ ꯍꯣꯏ ꯃꯥ ꯗꯥꯏꯂꯣꯛ ꯇꯧꯔꯛꯀꯦ ꯇꯧꯔꯛꯀꯅꯤ ꯇꯧꯔꯛꯀꯦ ꯉꯥꯛꯇ ꯉꯥꯏꯕꯤꯌꯨ ꯅꯪꯒꯤ ꯃꯁꯤ ꯄꯥꯏꯕꯁꯤ ꯀꯩꯗꯧꯋꯤꯅꯦ ꯇꯧꯕꯤꯔꯛꯑꯣ ꯗꯥꯏꯂꯣꯛ ꯑꯃꯇ ꯇꯧꯔꯛꯀꯦ ꯆꯦꯅ ꯑꯍꯥꯟꯕ ꯋꯥꯔꯤ ꯑꯍꯩꯕ ꯍꯥꯏꯗꯣꯏ ꯋꯥꯔꯤ ꯑꯃꯒꯤ ꯗꯥꯏꯂꯣꯛ ꯇꯧꯔꯛꯑꯣ ꯇꯧꯔꯛꯀꯦꯀꯣ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯌꯨꯀꯣ
ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯑꯁꯤꯒꯤ ꯍꯥꯂꯠꯁꯤ ꯀꯔꯤꯅꯣ ꯑꯣꯏꯔꯤꯁꯦ ꯎꯄꯥꯏ ꯂꯩꯇꯦ ꯆꯦꯁꯦ ꯀꯥꯏꯗꯩꯅꯣ ꯇꯣꯟꯒꯤ ꯁꯔꯨꯛ ꯀꯩ ꯍꯥꯏꯅꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯧꯖꯤꯛꯀꯤꯁꯦ ꯆꯦꯅ ꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯈꯣꯟꯁꯨ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯗꯥꯏꯂꯣꯛ ꯇꯧꯔꯛꯑꯣ ꯇꯧꯔꯛꯀꯦ ꯗꯥꯏꯂꯣꯛ ꯇꯧꯔꯝꯗꯥꯏꯔꯣ ꯑꯍꯝꯌꯦ ꯗꯥꯏꯂꯣꯛ ꯃꯥꯅꯦ ꯃꯥꯅꯦ ꯂꯛꯁꯃꯤ ꯇꯧꯔꯝꯗꯥꯏꯁꯤꯗꯤꯀꯣ ꯈꯣꯟꯖꯦꯜ ꯍꯥꯟꯅ ꯁꯦꯝꯗꯗꯤ ꯌꯥꯗꯦꯕ ꯂꯛꯁꯃꯤ ꯇꯧꯔꯣ ꯍꯥꯏꯕ ꯂꯛꯁꯃꯤ ꯌꯥꯝ ꯅꯠꯇ꯭ꯔꯣ ꯋꯥꯔ ꯃꯥꯜꯂꯦ ꯂꯛꯁꯃꯤꯅ ꯑꯁꯤꯒꯨꯝꯕ ꯀꯃꯦꯟꯁꯤꯗꯤ ꯀꯅꯥꯅ ꯑꯣꯏꯅꯤ ꯂꯛꯁꯃꯤ ꯅꯠꯇꯅ ꯗꯥꯏꯂꯣꯛ ꯇꯧꯔꯝꯗꯥꯏꯗꯗꯤ ꯈꯅꯥꯎꯁꯦ ꯈꯔ ꯁꯦꯝꯍꯧꯗ꯭ꯔꯗꯤ ꯍꯦꯛꯇ ꯆꯦ ꯀꯔꯝꯕ ꯄꯥꯝꯒꯦ ꯋꯥꯔꯤꯗꯒꯤ ꯇꯧꯔꯛꯑꯣ ꯗꯥꯏꯂꯣꯛꯇꯣ ꯀꯔꯝꯕ ꯄꯥꯝꯒꯦꯒꯦ ꯑꯗꯨꯏ ꯃꯇꯥꯡ ꯑꯩꯃ ꯑꯣꯀꯦ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯕꯤꯗꯤꯌꯦ ꯀꯅꯥꯅꯣ ꯄꯨꯁꯕꯥꯕꯇꯤ ꯍꯥꯏꯌꯦ ꯃꯥꯏ ꯀꯃꯦꯟ ꯄꯥꯕꯤꯗꯤ ꯎꯍꯧꯗ꯭ꯔꯦꯅꯦꯍꯦ ꯄꯥꯕꯤꯌꯨ ꯄꯥꯕꯤꯌꯨ ꯉꯥꯏꯈꯣꯅꯦꯍꯦ ꯀꯩ ꯍꯥꯏꯔꯒꯦ ꯑꯣ ꯃꯊꯪꯗ ꯄꯥꯔꯛꯑꯒꯦꯁꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯕꯤꯕꯤ ꯆꯤꯔꯣꯝ ꯆꯥꯔꯦ ꯃꯥ ꯁꯣꯝꯗ ꯗꯥꯏꯂꯣꯛ ꯀꯟꯅ ꯊꯤꯔꯤꯀꯣ ꯑꯗꯨꯅ ꯑꯩ ꯍꯥꯏꯗꯤ ꯍꯟꯕꯤꯔꯛꯑꯒꯦ ꯑꯩꯁꯨ ꯀꯥꯎꯋꯦꯕ ꯃꯌꯥꯝ ꯄꯥꯁꯟꯈꯤꯕꯅꯤꯅ ꯑꯗꯨꯅ ꯗꯥꯏꯂꯣꯛꯁꯦ ꯑꯩ ꯌꯦꯡꯉꯒ ꯑꯣꯏꯅ ꯇꯧꯔꯛꯀꯦꯕ ꯃꯇꯦꯛ ꯈꯔ ꯖꯤꯅꯥ ꯈꯣꯟꯖꯦꯡꯕꯝ ꯑꯅꯨ ꯌꯥꯝ ꯐꯖꯊꯣꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯇꯧꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯅꯕꯥꯅꯤꯒꯤ ꯁ꯭ꯇꯦꯟꯗꯨ ꯈꯤꯇꯪ ꯂꯦꯡꯊꯣꯛꯑꯣꯅ ꯋꯥꯡꯃꯟꯕ꯭ꯔꯥ ꯏꯠꯁ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯐꯖꯅ ꯎꯗꯦꯕ ꯑꯁꯤ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯂꯥꯏꯛ ꯑꯃꯃꯝꯗꯤ ꯅꯝꯕꯤꯔꯝꯃꯨ ꯌꯥꯔꯕ ꯌꯦꯡꯉꯣ ꯆꯦ ꯄꯤꯅ ꯌꯥꯔꯕ ꯌꯥꯗꯕ꯭ꯔꯥ ꯌꯥꯝꯅ ꯀꯩꯅꯣ ꯗꯨ ꯌꯨ ꯅꯣ ꯌꯥꯝꯅ ꯐꯖꯩꯀꯣ ꯚꯥꯏꯁꯦ ꯁꯨꯅꯟꯗꯤ ꯋꯥꯡꯈꯦꯝ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃ ꯍꯥꯟꯅ ꯇꯧꯔꯛꯀꯦꯀꯣ ꯇꯧꯔꯣ ꯃꯤꯑꯣꯏꯕꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯀꯟꯕ ꯌꯥꯗ꯭ꯔꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗꯕ ꯀꯥꯏꯅꯈꯤꯕꯁꯨ ꯀꯌꯥꯅꯤ ꯗꯥꯏꯔꯤꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯇꯥꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯤ ꯋꯥꯈꯜꯗ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯦ ꯆꯤꯡꯅꯕ ꯂꯩꯇꯅ ꯅꯪꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯅꯅꯤꯡꯇꯝꯅ ꯏꯌꯨ ꯃꯗꯨꯅ ꯇꯨꯡꯅ ꯍꯧꯈ꯭ꯔꯕ ꯍꯣꯏ ꯂꯛꯁꯃꯤ ꯉꯥꯏꯔꯝꯃꯒꯦ ꯂꯛꯁꯃꯤ ꯗꯥꯏꯂꯣꯛ ꯀꯥꯎꯔꯦꯍꯦ ꯑꯩꯗꯣ ꯅꯪ ꯗꯥꯏꯂꯣꯛ ꯇꯧꯕꯗꯣ ꯁꯣꯝꯗꯅꯦ ꯀꯃꯦꯟꯗꯣ ꯑꯝꯇ ꯄꯤꯕꯤꯒꯦ ꯑꯩ ꯀꯣꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ ꯗꯥꯏꯂꯣꯛꯀ ꯂꯣꯏ ꯆꯞꯄꯦ ꯑꯅꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯅꯥꯏꯔꯦ ꯍꯥꯏꯔꯣ ꯃꯃꯥꯗꯤ ꯅꯥꯏꯔꯦ ꯃꯃꯥꯗꯤ ꯀꯩ ꯍꯥꯏꯅꯤ ꯅꯣꯏ ꯈꯪꯗꯤꯌꯦ ꯀꯩ ꯌꯥꯝꯅ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯌꯦ ꯋꯥꯔꯤꯁꯦ ꯇꯥꯔꯦ ꯑꯩꯁꯨ ꯆꯦ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯗꯤꯅꯦꯁ ꯑꯦꯟ ꯍꯦꯃꯣꯖꯤꯠ ꯆꯦꯆꯦ ꯁꯤꯅꯥꯝ ꯑꯗꯨꯗꯤ ꯑꯩ ꯀꯔꯤ ꯀ꯭ꯌꯨ ꯑꯦꯟ ꯑꯦꯒꯤ ꯑꯟꯁꯔ ꯆꯥꯒꯦ ꯄꯤꯕ ꯌꯥꯝ ꯐꯖꯩꯌꯦ ꯍꯧꯖꯔꯛꯑꯒꯦꯀꯣ ꯍꯥꯏꯗꯤ ꯃꯤꯁꯨ ꯌꯥꯝꯃꯕꯅꯤꯅ ꯑꯗꯨꯅꯤ ꯍꯣ ꯐꯔꯦ ꯐꯥꯔꯁꯂꯤ ꯑꯩꯒꯤ ꯀꯩꯅꯣ ꯋꯥꯆꯞ ꯈꯨꯠꯊꯥꯡꯗ ꯀꯣꯏꯁꯟ ꯍꯪꯕꯤꯔꯛꯄ ꯑꯦꯟꯖꯦꯂꯥ ꯏꯔꯣꯃꯅ ꯑꯩꯒꯤ ꯏꯅꯥꯎ ꯑꯃꯈꯛ ꯂꯩꯌꯦ ꯃꯥꯅ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯀꯣꯏꯁꯟ ꯑꯃ ꯍꯪꯕꯤꯔꯛꯑꯦ ꯀꯣꯏꯁꯟꯁꯦ 3 ꯊꯣꯛꯅ ꯍꯪꯉꯛꯑꯦ ꯃꯥꯅ ꯆꯦꯅ ꯅꯦꯔꯦꯇꯔ ꯑꯣꯏꯕ ꯄꯥꯝꯕꯤꯔꯤꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯑꯗꯨꯒ ꯆꯦꯒꯤ ꯐꯦꯚꯣꯔꯥꯏꯠ ꯑꯦꯛꯇꯔ ꯆꯦꯁꯦ ꯀꯦ-ꯄꯣꯞ ꯌꯦꯡꯕꯤꯕ꯭ꯔꯣ ꯌꯦꯡꯕꯤꯔꯒꯗꯤ ꯀꯔꯝꯕ ꯒ꯭ꯔꯨꯞꯅ ꯏꯄꯥꯝ ꯄꯥꯝꯒꯦ ꯃꯥꯒꯤ ꯀꯣꯏꯁꯟꯁꯦ ꯃꯥꯒꯤ ꯑꯍꯥꯟꯕ ꯍꯪꯉꯛꯏꯕ ꯆꯦꯅ ꯅꯦꯔꯦꯇꯔ ꯑꯣꯏꯕ ꯄꯥꯝꯕꯤꯔꯤꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯑꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯐꯖꯩ ꯑꯗꯨ ꯇꯧꯋꯦꯒ ꯍꯥꯏꯕꯒꯤ ꯑꯩ ꯅꯦꯔꯦꯇꯔ ꯑꯣꯏꯅꯤꯡꯉꯦꯒ ꯍꯥꯏꯈꯤꯕ ꯂꯩ ꯑꯗꯨ ꯈꯜꯂꯒ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦꯕꯀꯣ ꯆꯨꯝꯅ ꯂꯣꯛꯗꯥꯎꯟ ꯑꯣꯏꯔꯛꯄꯗꯒꯤ ꯑꯩꯁꯦ ꯃꯌꯥꯝ ꯋꯥꯔꯤꯒ ꯁꯨꯝ ꯇꯥꯕ ꯍꯧꯔꯛꯄ ꯑꯗꯒꯤ ꯃꯌꯥꯝꯅ ꯋꯥꯔꯤ ꯂꯤꯔꯒ ꯃꯌꯥꯝꯗ ꯇꯥꯍꯟꯕ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯑꯁꯨꯝ ꯏꯁꯥꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯋꯥꯔꯤꯁꯦ ꯂꯤꯕ ꯍꯩꯒꯗꯕ ꯃꯥꯜꯂꯦ ꯀꯥꯏꯅ ꯈꯟꯖꯔꯒ ꯗꯥꯏꯂꯣꯛ ꯃꯆꯥ ꯁꯨꯝ ꯇꯧꯕ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯁꯦ ꯂꯤꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯗꯥꯏꯔꯦꯛ ꯑꯩꯅ ꯅꯦꯔꯦꯇꯔ ꯑꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯃꯒ ꯂꯥꯛꯈꯤꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯝ ꯃꯌꯥꯝꯅ ꯇꯧꯕꯗꯣ ꯃꯇꯧ ꯇꯝꯃꯒ ꯁꯨꯝ ꯄꯥꯈꯤꯕꯗꯒꯤꯅꯦ ꯍꯥꯏꯇꯥꯔꯦ ꯅꯦꯔꯦꯇꯔ ꯑꯣꯏꯕ ꯄꯥꯝꯕꯤꯔꯤꯁꯤ ꯃꯔꯝꯁꯦ ꯑꯗꯨꯒ ꯆꯦꯒꯤ ꯐꯦꯚꯣꯔꯥꯏꯠ ꯑꯦꯛꯇꯔ ꯑꯩꯒꯤꯁꯦ
favorite actor se Bollywood ke hai tar de ai Bollywood actress ta Preeti Zinta aduga actor dana Sai Kapoor Sai Kapoor ga Preeti Zinta ga se ai yamna pamjai aduga Manipur gi hairaga di ai gi di Che Bala aduga Yambung Kaiku ga ani si ai gi favorite actor actress na ta ne adu K-pop bro ya yenge ai K-pop se anambana kaino Blackpink ga kaino ga dai kariba BTS ka Dynamite ai ge tawe BTS ka Blackpink ga ani se pai ani se yam pa me hai tare yeng su yenge moi ani se anambana ani suba question se Amarjit Tongbram actor nupi de chena pamjaba karamba noi hojikta su hai gere ko Amarjit Tongbram gi question je aina hojikta pi gi first question hangi baduga chamana gre haidi Manipur gi na Che Bala Yambung Kaiku aduga Bollywood ke na Preeti Zinta and Sai Kapoor mana basidi adum aina high drug tasu yari maming khatang hafet hai do lor aduna malang ba asno insta da hang pa question ne ba ko aina itho thamja bane ba insta gi se malang ba 1 2 3 machan sak phajabai maram khumak ta ya de ko asidi kai hai du ba machi ne sak phajabai maram khumak ta ya de machi na hai ra mai compliment de sen na ha ga thank you malang ba 1 2 3 ta sen na ha ga din na ai sak phajai gan thaga tips ai gi yam harau je lai ba phaba ne hai je tare adu maram mai bu sini kai chu no nang nung si bagi ai bu phajai hai bi bani asidi kamai hai chu no chu khang okay hojik live to siari Sunibala Mutum Sunibla Mutum ai khabda ma rangani ne khale Sunibla Mutum 01 oram basu che anu se kai de no chahi kya surage ai se kaino ne andro dagi ne andro kuma laikai hai tare ai gi direct laikai hai raga na andro dagi andro kuma laikai aduga ai gi chahi sina hauje 23 aduga Premsal Takhel che anu gi wari se taba yam nungai kamai taurino thank you Adi yamna nungai ba compliment hai tare ko ai bi pukning thogat pi ba compliment hai tare nungsi biraga adumai hai tare thank you yam thagat chari ma hai sha nungai se kamai taurino hai se adi wari da writer na nungai ba wari ibirak bagi nungai Afinao Kasung hi anu nangi khonjel se taba yamna nungai Hazabasu yam phajai kai chabagi no thank you for compliment ado Afinao Kasung haidi Afinao na aigi wari ai bunung sibi bagi aigi wari se adum phajana tabi bagi phajaye na dum khalli ne ba kaigumba aigi wari se pamjada ba haidi laidana aina wari taning tajaning da ba mi wari liras tajaning da laidana adugumba oidaba mana aigi yam pambi bagi nung sibi bagi phajaye haibi ne na mathangi question se Bonita Okram adu Okram che se chahi kaya surage hojikna kari hotna birige chahi di ai haija kare 23 aduga ai hauje graduation lo salaga lairi hauje na yamda corona matam ni na adum kasdau de mayam tawnari dun nautum bi asemcha anugi introduction qualification amadi hojikna kari hotnariba somgi khonjel se yamna su taba nungai aina hamba tabadadi yam henaramdabani hojikti one of my favorite narrator oire wow asidi ai am harawe ado ai gi introduction haradi ai anumutum androdagi ne aduga kare mathangi question do hojina ai hojikti ai graduation loisalaga adum yumda corona matam nina kemta tawningai leite yumda dum lai yam su taba nungai thank you very much ma say one of the favorite narrator oire hale yam harawe ingonda di ai se magi one of the favorite ko obirak ba kai se gi de lai ba yam na phaba Ningombam Jodi anu se kari lamda gino sidi manare adum hojina kari atopa kari honari ga ichilinaw na kaya anuna liba wari kundabag yamna as wari kaino se adum manare aigi ichi naudi hoi ichi naudi hydri ko aigi ichi naw yam yame
ꯑꯩꯈꯣꯏꯗꯤ ꯅꯤꯄꯥꯟꯅꯦ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯑꯩꯅ 8 ꯁꯨꯕꯅꯦ ꯑꯗꯨꯒ ꯋꯥꯔꯤ ꯂꯤꯕ ꯄꯨꯝꯅꯃꯛ ꯐꯖꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯣꯏ ꯑꯩꯅ ꯍꯣꯠꯅꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯌꯦꯒ ꯍꯥꯏꯔꯛꯄꯁꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯔꯥꯏꯇꯔꯅꯁꯨ ꯋꯥꯔꯤꯁꯦ ꯐꯖꯅ ꯏꯕꯤꯔꯛꯄꯒꯤ ꯃꯣꯏꯅ ꯐꯖꯅꯕ ꯍꯣꯠꯅꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯤꯁꯦ ꯐꯖꯔꯤꯅꯦꯅ ꯑꯩꯅꯗꯤ ꯈꯟꯖꯩꯌꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯀꯅꯟꯕꯤ ꯚꯔꯁꯦꯁ ꯊꯣꯏ ꯍꯥꯏꯔ ꯃꯥꯜꯂꯦ ꯑꯅꯨꯅ ꯀꯔꯝꯕ ꯃꯤꯕꯨ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯑꯣꯏꯅ ꯆꯨꯁ ꯇꯧꯕ ꯄꯥꯝꯕꯤꯕꯒꯦ ꯁꯤꯗꯤ ꯑꯩꯕꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯕ ꯑꯩꯕꯨ ꯀꯦꯌꯔ ꯂꯧꯕꯤꯕ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯤ ꯍꯥꯏꯗꯤ ꯑꯃꯒ ꯑꯟꯗꯔꯁꯇꯦꯟ ꯂꯩꯅꯅ ꯍꯤꯡꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯐ ꯄꯥꯔꯠꯅꯔꯗꯣ ꯍꯥꯏꯗꯤ ꯀꯃꯥꯏ ꯍꯥꯏꯇꯥꯔꯦ ꯈꯪꯗꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯨꯝ ꯀꯦꯌꯔ ꯂꯧꯕꯤꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯗꯒꯤ ꯑꯟꯗꯔꯁꯇꯦꯟ ꯂꯩꯅꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯒꯨꯝꯕ ꯂꯥꯏꯐ ꯄꯥꯔꯠꯅꯔꯒꯨꯝꯕ ꯄꯥꯝꯃꯦ ꯑꯩꯗꯤ ꯑꯣꯀꯦ ꯕꯤꯖꯌꯥ ꯃꯥꯁꯦ ꯑꯅꯨꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯃꯆꯤꯟ ꯃꯅꯥꯎꯅ ꯀꯌꯥꯅꯣ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯂꯤꯈꯣ ꯇꯣꯛꯀꯦ ꯈꯟꯕꯤꯅꯨꯀꯣ ꯁꯤꯗꯤ ꯑꯩꯒꯤ ꯆꯞ ꯃꯥꯟꯅꯕ ꯏꯆꯤꯟ ꯀꯣꯏꯁꯟꯅꯤ ꯏꯅꯥꯎꯁꯨ ꯍꯥꯏꯔꯦ ꯑꯗꯩ ꯀꯩꯀꯩꯅꯣꯃ ꯍꯪꯉꯤꯗꯣ ꯆꯍꯤꯁꯨ ꯍꯥꯏꯈ꯭ꯔꯦ ꯆꯍꯤꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯃꯈꯥ ꯆꯍꯤ ꯇꯥꯅ 12 ꯋꯥꯔꯤ ꯄꯥꯕꯤꯈꯣ ꯏꯆꯤꯟ ꯏꯅꯥꯎ 9 ꯑꯗꯨꯒ ꯍꯣꯏ ꯄꯥꯒꯤꯅꯤ ꯑꯩꯅ ꯉꯝꯃꯤ ꯃꯈꯩꯗꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯒꯦꯗ ꯂꯩꯖꯔꯦ ꯍꯦꯅꯔꯤ ꯌꯨꯝꯅꯥꯝ ꯀꯔꯤ ꯌꯦꯟꯁꯥꯡꯅ ꯀꯩ ꯍꯥꯏꯔꯤ ꯃꯁꯤ ꯍꯥꯎꯔꯤꯒꯦ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯌꯦꯟꯁꯥꯡꯅ ꯍꯥꯎꯔꯤꯒꯦ ꯍꯦꯟꯅꯔꯤ ꯍꯥꯏꯕꯤꯌꯨ ꯌꯨꯝꯅꯥꯝꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯇꯩꯅꯦꯕꯀꯣ ꯑꯣꯀꯦ ꯏꯇꯩꯅꯦꯕ ꯑꯗꯣ ꯃꯥꯅ ꯍꯪꯉꯛꯏꯁꯦ ꯀꯩ ꯌꯦꯟꯁꯥꯡꯅ ꯍꯧꯕꯤꯔꯤꯒꯦ ꯍꯪꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯪꯗꯦ ꯆꯥꯔꯤꯈꯩ ꯄꯨꯡꯍꯥꯎꯗ ꯍꯥꯎꯋꯦ ꯁꯤꯃꯅ ꯍꯥꯎꯋꯦ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯝ ꯍꯥꯎꯔꯦ ꯑꯗꯣ ꯑꯅꯝꯕꯅ ꯀꯥꯡꯁꯣꯏꯒꯨꯝꯕꯁꯦ ꯑꯗꯨꯝ ꯍꯥꯎꯋꯦ ꯀꯥꯡꯁꯣꯏꯁꯤ ꯌꯥꯝ ꯆꯥꯏ ꯍꯣꯏ ꯀꯩꯅꯣ ꯁꯤꯅ ꯐꯦꯁꯕꯨꯛꯇ ꯍꯪꯕꯤꯔꯛꯄꯅꯦ ꯑꯗꯨꯅ ꯍꯦꯛ ꯎꯕꯗꯀꯣ ꯁꯔꯃ ꯃꯥꯅꯤꯅꯦ ꯑꯁ ꯑꯅꯨꯕꯤ ꯅꯪ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯗꯨꯒ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ ꯍꯥꯏꯈ꯭ꯔꯦ ꯑꯦꯟꯗ꯭ꯔꯣ ꯈꯨꯃꯟ ꯂꯩꯀꯥꯏ ꯆꯍꯤꯅ 23 ꯅꯥꯔꯣꯏꯕꯝ ꯕꯤꯔꯖꯤꯠ ꯂꯨꯋꯥꯡ ꯃꯆꯟ ꯑꯅꯨꯁꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯧꯖꯤꯛꯅ ꯀꯔꯤ ꯍꯣꯠꯅꯕꯤ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯔꯦ ꯅꯥꯎꯔꯣꯏꯕꯝ ꯕꯤꯔꯖꯤꯠ ꯂꯨꯋꯥꯡꯁꯨ ꯆꯞ ꯃꯥꯟꯅꯕ ꯀꯔꯤ ꯀꯣꯏꯁꯟ ꯍꯪꯉꯦ ꯂꯝꯗꯒꯤꯅꯣ ꯍꯣꯏ ꯑꯩ ꯑꯟꯗ꯭ꯔꯣꯗꯒꯤꯅꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯤꯜꯂꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯋꯥꯍꯦꯡꯕꯝ ꯂꯩꯔꯤꯁꯦ ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯌꯨꯇꯨꯞ ꯍꯥꯡꯕ ꯆꯦꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯨꯏꯔꯒꯦ ꯑꯩꯁꯦ ꯑꯗꯨꯝ 8 ꯃꯟ 9 ꯃꯟꯒꯨꯝꯕꯗꯤ ꯁꯨꯔꯛꯑꯦ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯉꯛꯏꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯋꯥꯔꯤꯗꯤ ꯀꯨꯏꯗ꯭ꯔꯤꯕꯀꯣ ꯑꯩꯅ ꯋꯥꯔꯤ ꯍꯥꯄꯛꯄꯁꯤꯗꯤ ꯑꯗꯨꯝ ꯈꯔ ꯑꯩꯅ ꯗꯥꯏꯂꯣꯛ ꯃꯆꯥ ꯍꯥꯞꯄ ꯃꯇꯨꯡꯗ ꯋꯥꯔꯤ ꯍꯥꯄꯛꯄꯅꯦꯕ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯕꯗꯤ 8 ꯃꯟꯒꯨꯝꯕꯗꯤ ꯁꯨꯔꯝꯃꯅꯤ ꯑꯗꯣ ꯀꯃꯦꯟ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯄꯥꯁꯦ ꯀꯃꯦꯟꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯥꯛꯁꯤ ꯔꯟꯖꯟ ꯆꯦꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯑꯗꯣ ꯅꯨꯡꯁꯤꯌꯦ ꯑꯩ ꯀꯃꯦꯟ ꯃꯃꯥꯡꯗ ꯇꯧꯈꯤꯕꯗꯨꯗꯤ ꯑꯃꯠꯇ ꯄꯥꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯋꯥꯔꯧꯕꯤꯅꯣ ꯑꯩ ꯍꯧꯖꯤꯛ ꯃꯤꯠꯇ ꯎꯕꯁꯤꯡꯁꯦ ꯑꯗꯨꯝ ꯄꯥꯖꯔꯛꯀꯦꯕꯀꯣ ꯔꯦꯒꯥ ꯍꯣꯏꯗ ꯂꯥꯛꯄꯗꯣ ꯅꯠꯇ꯭ꯔꯣ ꯕꯥꯃꯣꯟ ꯈꯝꯄꯨꯗ ꯆꯤꯡꯈꯩ ꯉꯥꯟꯕꯤ ꯃꯣꯏꯔꯥꯡꯊꯦꯝ ꯃꯥꯅꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤꯃꯛ ꯑꯗꯨꯝ ꯂꯥꯛꯄꯅꯦ ꯑꯗꯨꯝ ꯈꯪꯉꯝꯕꯁꯨ ꯌꯥꯏ ꯆꯦꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯍꯦꯃꯣꯖꯤꯠ ꯁꯤꯅꯝ ꯑꯅꯨꯁꯦ ꯇꯨꯡ ꯀꯣꯏꯅ ꯁꯦꯕꯥ ꯇꯧꯕ ꯑꯣꯏꯕꯤꯌꯨꯀꯣ ꯊꯦꯡꯛ ꯌꯨ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩ ꯍꯌꯦꯡꯋꯥꯏ ꯑꯩ ꯁꯤꯗ꯭ꯔꯤꯕꯣ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯒꯦꯗ ꯂꯩꯖꯔꯦ ꯅꯠꯇ꯭ꯔꯥ ꯑꯟꯗ꯭ꯔꯣꯗꯩ ꯑꯣꯏꯔꯗꯤ ꯀꯣꯏꯕ ꯂꯥꯛꯀꯦ ꯃꯣꯅꯥ ꯃꯉꯥꯡ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯌꯥꯏꯌꯦ ꯂꯥꯛꯑꯣ ꯆꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯏꯚ ꯍꯧꯕꯁꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯑꯩ ꯄꯨꯡ 9ꯗ ꯍꯧꯕꯅꯤꯅ ꯍꯥꯏ ꯍꯥꯏꯕꯅꯦ ꯑꯗꯣ ꯄꯨꯡ ꯀꯌꯥꯗ 9ꯗꯩꯗꯤ ꯍꯧꯒꯦꯅ ꯈꯤꯇꯪ ꯑꯦꯗꯚꯥꯟꯁꯇꯤ ꯑꯣꯏꯈꯔꯦ 8ꯀ ꯃꯤꯅꯤꯠ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏꯈ꯭ꯔꯦ 50ꯒ 6 ꯑꯗꯨꯋꯥꯏꯗꯩꯔ ꯀꯩꯅꯣꯝ ꯍꯧꯕꯅꯦ ꯑꯩꯁꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯆꯥꯛ ꯆꯥꯔꯦ ꯆꯥꯔꯕꯣ ꯆꯥꯔꯦ ꯃꯃꯤꯡꯁꯦ ꯃꯤꯔꯥꯕꯤ ꯈꯔ ꯆꯅꯨ ꯈꯤꯇꯪ ꯄꯥꯊꯣꯛꯄꯤꯌꯨ ꯀꯩꯅꯣ ꯉꯥꯏꯈꯣ ꯁ꯭ꯋꯥꯏꯗꯒꯤ ꯄꯥꯔꯛꯑꯒꯦꯁꯦ ꯑꯂꯤꯃꯥ ꯑꯟꯖꯨꯝ ꯍꯥꯏꯔꯣ ꯆꯦ ꯆꯥꯔꯕꯣ ꯆꯥꯔꯦ ꯃꯤꯔꯥꯕꯥꯏ ꯆꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯆꯥꯔꯦ ꯇ꯭ꯋꯤꯡꯀꯜ ꯀꯩ ꯍꯥꯏꯅꯣ ꯖꯔ ꯀꯥꯈꯠꯄꯁꯤꯗ ꯎꯐꯝ ꯈꯪꯗ꯭ꯔꯦ ꯁꯦ ꯆꯦ ꯑꯅꯨ ꯇ꯭ꯋꯤꯡꯀꯜ ꯀꯔꯝꯕ ꯄꯥꯝꯕꯤꯒꯦ ꯑꯦꯄꯤꯁꯣꯠ ꯇꯌꯦꯟꯖꯝ ꯀꯌꯥ ꯆꯦꯅꯨ ꯆꯥꯛ ꯂꯣꯏꯗꯣꯏꯅꯣ ꯆꯥꯔꯕꯣ ꯆꯥꯔꯦ ꯀꯔꯝꯕ ꯆꯦꯅꯨ ꯄꯥꯝꯕꯤꯒꯦꯗꯣ ꯀꯔꯝꯕ ꯄꯥꯝꯕꯤꯒꯦꯗꯣ ꯑꯦꯄꯤꯁꯣꯠ ꯑꯦꯄꯤꯁꯣꯗ ꯀꯌꯥꯗ ꯀꯌꯥꯗ ꯂꯣꯏꯍꯧꯗꯣꯏꯅꯣ ꯂꯣꯏꯗꯣꯏꯅꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯍꯧꯖꯤꯛ ꯕꯤꯖꯦꯇꯥ ꯄꯥꯔꯤꯕꯗꯤ ꯑꯩꯁꯨ ꯂꯣꯏꯃꯛꯇꯤ ꯄꯥꯊꯣꯛꯇꯦꯕꯀꯣ ꯑꯗꯨꯅ ꯈꯪꯗꯦ ꯂꯟꯆꯦꯟꯕꯤ ꯂꯥꯏꯁ꯭ꯔꯝ ꯑꯅꯨ ꯂꯨꯁꯤ ꯑꯅꯨꯒꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯆꯦ ꯆꯦ ꯃꯤꯜꯀꯤ ꯊꯣꯛꯆꯣꯝ ꯆꯦ ꯅꯆꯟꯅ ꯍꯥꯏꯕ ꯅꯝꯕꯔ ꯑꯃꯨꯛꯇ ꯄꯤꯕꯤꯌꯣ ꯑꯩꯒꯤ ꯀꯩꯅꯣꯗ ꯂꯥꯛꯑꯣ ꯏꯟꯁꯇꯥꯗ ꯂꯥꯛꯑꯣ ꯍꯣ ꯑꯗꯨꯅ ꯐꯔꯅꯤ ꯀꯩ ꯍꯥꯏꯅꯣꯗꯨꯅ ꯆꯨꯡꯈꯥꯝ ꯁꯔꯖꯨ ꯆꯦꯅ ꯅꯣꯛꯂꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯀꯩꯅꯣ ꯁꯃꯦꯟ ꯆꯦ ꯅꯪ ꯀꯥꯏꯗꯒꯤꯅꯣ ꯑꯩ ꯑꯟꯗ꯭ꯔꯣꯗꯒꯤꯅꯦ ꯀꯩ ꯑꯂꯤꯃꯥ ꯃꯊꯦꯜ ꯑꯟꯖꯨꯝ ꯀꯩ ꯆꯥꯔꯒꯦ ꯃꯊꯦꯜ ꯆꯥꯔꯒꯦ ꯌꯦꯟꯖꯥꯡꯗꯨꯔꯣ ꯀꯩꯅꯣ ꯆꯥꯏ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯏ
Cha ichal di aseng ba fazaina. Thank you. Abo cha pula cha ibo cha hai ra. Mutum Mutum kiran. kiran. Hai nang de wari sen nungai de di loi na ta. Kai no. Mai je nungai hai de ram ne. Thank you. Mutum kiran thank you. Rosni Laisram. Chesiam fazai tung koi na mayam gi seba tauba ngam boi biu ko. Thank you Rosni. Oisu oi jage. Mutum sunibala. Top Top chache. chache. Andro kai wai no. Mona mangal ka. Andro kumal lai kai. Che nu siam nung siye. Thank you. Che siam nung siye wari siam nung ayam nus fazai. Thank you. Thank you Anjali Sapam. Thank you. Jai konjal siam fazai sak siam fazai. Thank you. Kai mathel charai ge. Chelan chen be khoi do ye rum thong ba chai. Mai bam mai tei kuman. Ichan iche ne heli ko khara di. Thank you dusu. Thank you. Top chache amo handai amo henga le hai ne. Thank hoi. Hai rem chamaya devi I love you. Bijay taning bam che nu se wari kya mu pa ra ge. Ai se yam khang bi ma sing thi dam ni na. Kai taramino iche se crazy eyes. Mayam wari sanarami live taraga. Nirawai chonu ren wari live tharak toi na tro che ngai ba wai. Tharak toi ne. Che jiri dala abo. Lak triye. Che gi dimple do pai thoro. Pi thoro hai man. Hoi. Alima. Hai chak charabo. Chare. Yai khom. Kaya no. Yai khom ko ngang. Chao ben. Ichana pathok wari se imadi yamna nungai. Thank you Ima. Thank you Mama. Thank you Mom. Mama miss tawi. Che am nung siye. Thank you. Arana ngobam. Thank you. Che mi ngam ta kauro o. Laurem bam sunila. Laurem bam sunila. Sunam chanu thingbai jam aya. Che nung sibi has na how. PM asma. Kaya I do know my PM asma. Che ID che gi wari ta ba se wakal yam nungai voice yam nung si matam ko na ikhoi mayam gi wakal nungai han bangam ba oi biu ko oi jage thank you che yam phajai thank you che friend oi se number pe bio ai gi insta da lak bio generator oi ba si nungai bro yam nungai mayam ko su sakhang na ba hel le yam nungai da next matang question am horai ge ko Sangeeta Loitung Jam. Kahano Loitung Jam. Loitung Bam sign. Sangeeta Loitung Bam. Insta da hang ko boy mo ming jing do ketang. Anu si chahi kaya surege kari lamdagi no ikilinaw na kaya surege wari. Sidi ay Sangeeta Loitung Bam ay mamang da su hai gre. Aduna ay dum mamang da hai Anjali hai ba ni na dum yare da. Je handak wari chang lai na happy rakadi kari gi no isa nuai tab yaw bro. Hoi ai do Bruce Entertainment gi da dabrun masa nuai tab da gi wari do loi ma hapa do ngam da ba gi ne ba do hajikti hapa hora ba ne sei di le pa ro yam phajana hapa do. Laisi lem bi ango je hauji kari honari gi. Ai se ke su wana de corona matam ni na dum mayam lai nei jis mai dum lai re hai tare wari khara par ni khara char ni khara tum mani ato pa hen bade ke ta lai tre Liza 200847 je anu se hauji Manipur da lai tabro. Hoi ai Manipur da lai te Kerala da lai Yaipa Sorais. Anu chahi kaya surage favorite color, favorite food. Ai gi chahi di mamang du hai gre ko ai 23 years sure aduga ai gi kare favorite color. Ai gi favorite color de green. Green je am pame aduga favorite food haraga de ai gi de cha. Chak ta gi hen balaite natra. Thoinau cha 34 che pe nuna paba wari singda che nu na khwai ngau ja bawar che karamba no ulema aina first ta gi bawari ne bago ulema pinu na parak pada aina yam ngau ja gi bawari aina ulema je kari no na aina yam matha sa ja gi bawari aina kwai pam ja bawari
ꯄꯤꯅꯨꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯈꯤꯕ ꯋꯥꯔꯤ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯎꯂꯦꯃꯥ ꯈꯟꯅꯤꯕ ꯑꯇꯩꯗꯤ ꯈꯪꯗꯦ ꯑꯟꯖꯅꯥ ꯃꯣꯝꯁ ꯍꯥꯏꯔꯅꯦ ꯃꯥꯏꯁꯦ ꯑꯔꯣꯖꯥꯒꯤ ꯋꯥꯔꯤ ꯂꯤꯕ ꯄꯛꯆꯩꯌꯦ ꯂꯤꯔꯛꯂꯔꯣꯏꯗ꯭ꯔꯣ ꯃꯇꯨꯡꯗꯤ ꯂꯤꯔꯛꯀꯅꯤꯌꯦ ꯑꯗꯨꯝ ꯑꯩ ꯆꯦ ꯔꯣꯖꯥꯗꯒꯤ ꯃꯇꯨꯡꯁꯨ ꯃꯥꯒꯤ ꯋꯥꯔꯤ ꯑꯇꯣꯞꯄꯁꯨ ꯑꯗꯨꯝ ꯂꯤꯔꯛꯀꯅꯤ ꯌꯥꯏꯕꯣꯁꯅꯥ ꯆꯦꯁꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯟꯗ꯭ꯔꯣ ꯈꯨꯃꯟꯗꯒꯤꯅꯦ ꯑꯟꯗ꯭ꯔꯣꯗꯒꯤꯅꯦ ꯍꯤꯅꯨꯕꯤ ꯆꯦꯁꯦ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯑꯩ ꯀꯩꯁꯨ ꯍꯣꯠꯅꯗꯦ ꯍꯧꯖꯤꯛꯇꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯜꯂꯦ ꯑꯗꯨꯝ ꯀꯣꯔꯣꯅꯥ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯔꯦ ꯁꯍꯤꯕ ꯏꯀꯦ ꯆꯦꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯀꯔꯤ ꯍꯣꯠꯅꯔꯤ ꯑꯁꯤꯗꯤ ꯀꯣꯏꯁꯟꯁꯦ ꯌꯥꯝ ꯃꯥꯟꯅꯕ ꯌꯥꯝ ꯍꯪꯉꯛꯑꯦ ꯑꯗꯣ ꯑꯩꯅꯀꯣ ꯃꯥꯟꯅꯔꯁꯨ ꯃꯤꯡ ꯁꯨꯝ ꯄꯥꯊꯣꯛꯇꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯝ ꯄꯥꯊꯣꯛꯑꯒꯦꯅ ꯑꯩꯅ ꯄꯨꯂꯞ ꯑꯣꯏꯅ ꯊꯝꯃꯕꯅꯦꯕ ꯍꯥꯏꯗꯤ ꯁꯤ ꯀꯔꯤꯅ ꯖꯣꯏ ꯑꯁꯤꯒꯤ ꯖꯣꯏ ꯀꯥꯡꯉꯧꯗ꯭ꯔꯦ ꯀꯣꯍꯥ ꯀꯥꯡꯉꯧꯖꯦꯀꯣ ꯁꯤꯃꯥꯏ ꯃꯃꯤꯡꯁꯦ ꯑꯩꯁꯨ ꯄꯥꯕ ꯍꯩꯔꯣꯏ ꯑꯗꯨꯝ ꯍꯥꯏꯅꯔꯤꯅꯦ ꯉꯁꯥꯏꯗꯒꯤ ꯆꯦꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔ ꯑꯦꯟ ꯐꯦꯚꯣꯔꯥꯏꯠ ꯑꯦꯛꯇꯔꯁ ꯑꯦꯛꯇ꯭ꯔꯦꯁ ꯆꯦ ꯁꯣꯏꯗꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯑꯣ ꯂꯥꯏꯐ ꯉꯥꯏꯖꯔꯝꯒꯦ ꯖꯣꯏ ꯀꯥꯡꯉꯧ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯃꯤꯡꯁꯦ ꯄꯥꯕ ꯍꯩꯇ꯭ꯔꯦ ꯃꯥꯅꯗꯤ ꯖꯣꯏ ꯁꯣꯏꯗꯅ ꯀꯥꯡꯍꯧꯗ꯭ꯔꯦ ꯈꯪꯉꯝꯒꯅꯤ ꯀꯣꯍꯥ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔ ꯍꯥꯏꯔꯗꯤ ꯑꯩ ꯒ꯭ꯔꯤꯟꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯐꯦꯚꯣꯔꯥꯏꯠ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯉꯁꯥꯏꯁꯨ ꯍꯥꯏꯈꯔꯦ ꯕꯣꯂꯤꯋꯨꯗꯇ ꯕ꯭ꯔꯤꯇꯤ ꯆꯤꯟꯗꯥꯒ ꯁꯦꯠ ꯀꯄꯨꯔꯒ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤꯅ ꯕꯂꯥꯒ ꯕꯦꯝꯕꯨꯡ ꯀꯥꯏꯀꯨꯒ ꯁꯤꯜꯚꯤꯌꯥ ꯏꯔꯦꯡꯕ ꯑꯗꯨꯗꯤ ꯀꯣꯏꯁꯟ ꯑꯃꯗꯨꯗꯒꯤ ꯍꯪꯉꯁꯦ ꯁꯤ ꯑꯩꯅ ꯍꯥꯞꯈꯤꯗ꯭ꯔꯕꯅꯤ ꯁꯥꯄꯝ ꯆꯥꯊꯣꯏ ꯁꯕꯦꯟ ꯆꯦꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯦ ꯁꯤ ꯅꯨꯡꯁꯤꯌꯦ ꯍꯥꯏꯗꯨꯅꯦ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯐꯣꯟꯗ ꯌꯥꯎꯔꯝꯃꯅꯤ ꯑꯇꯩꯗꯤ ꯉꯥꯏꯍꯥꯛꯇꯪ ꯀꯃꯦꯟ ꯑꯃꯨꯛ ꯄꯥꯒꯦ ꯐꯣꯟ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯀꯩꯅꯣ ꯂꯥꯛꯈꯤꯕ꯭ꯔꯣ ꯈꯪꯗꯦ ꯅꯪ ꯀꯩꯅꯣꯗꯣ ꯍꯥꯏꯐꯦꯠꯇꯪ ꯄꯥꯎ ꯀꯃꯦꯟꯗꯣ ꯑꯩꯒꯤ ꯋꯥꯔꯤ ꯑꯃꯇ ꯄꯥꯕꯤꯌꯣ ꯁꯣꯝ ꯂꯣꯡꯖꯝ ꯍꯣꯏ ꯄꯥꯖꯒꯦ ꯑꯁꯣꯝꯗ ꯂꯩꯔꯝꯃꯅꯤ ꯉꯁꯤꯗꯤ ꯋꯥꯔꯤ ꯍꯥꯞꯄꯔꯣꯏꯗ꯭ꯔꯣ ꯍꯥꯞꯄꯛꯀꯅꯤꯌꯦ ꯁꯪꯒꯤꯇꯥ ꯆꯦꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯄ꯭ꯔꯦꯃꯥ ꯀꯣꯟꯊꯧꯖꯝ ꯏꯆꯟꯁꯦ ꯀꯥꯏꯗꯒꯤꯅꯣ ꯑꯩꯁꯦ ꯑꯟꯗ꯭ꯔꯣꯗꯒꯤꯅꯦ ꯃꯨꯇꯨꯝ ꯁꯨꯅꯤꯕ꯭ꯂꯥ ꯆꯦ ꯀꯦꯔꯂꯥꯗ ꯀꯩꯗꯧꯕꯩ ꯂꯩꯅꯣ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯂꯩꯕ꯭ꯔꯣ ꯅꯠꯇꯦ ꯑꯩꯒꯤ ꯆꯤꯆꯦꯒ ꯄꯨꯟꯅ ꯂꯩꯕꯅꯦ ꯑꯩꯈꯣꯏ ꯆꯦ ꯀꯦꯔꯂꯥ ꯊꯕꯛ ꯇꯧꯋꯦ ꯑꯗꯨ ꯃꯥꯏ ꯃꯅꯥꯛꯇ ꯂꯩꯕ ꯆꯦꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯗꯔꯁꯟ ꯅ꯭ꯌꯨ ꯃꯥꯏ ꯑꯣꯐꯤꯁꯤꯌꯦꯜ ꯁꯤꯁꯇꯔ ꯑꯅꯨꯁꯦ ꯌꯥꯝ ꯉꯥꯎꯋꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯨ ꯑꯅꯨꯒꯤ ꯈꯣꯟꯖꯦꯜꯁꯦ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯗꯥꯏꯂꯣꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯒꯦ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯗꯥꯏꯂꯣꯛ ꯃꯆꯥ ꯑꯃ ꯇꯧꯔꯛꯀꯦ ꯂꯥꯏꯐꯁꯦ ꯄꯨꯡ ꯃꯥꯄꯟꯐꯧ ꯈꯛꯇ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯑꯩ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯑꯩꯅ ꯊꯥꯈꯤꯕꯗꯨꯕꯣ ꯄꯨꯛ ꯌꯥꯝ ꯆꯥꯏ ꯑꯩꯅ ꯄꯥꯈꯤꯕ ꯀꯩꯅꯣ ꯕ꯭ꯔꯨꯁ ꯏꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯀꯔꯤꯕ ꯑꯣꯏꯗ ꯃꯄꯥꯜꯗꯣ ꯅꯨꯡꯁꯤ ꯃꯍꯩꯗꯣ ꯍꯦꯂꯦꯅꯥ ꯅꯟꯗꯩꯕꯝꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯃꯌꯥꯝꯗ ꯗꯥꯏꯂꯣꯛ ꯇꯧꯔꯛꯀꯦ ꯃꯌꯥꯝꯁꯨ ꯕꯣꯔꯤꯡ ꯆꯨꯗꯅꯕ ꯉꯥꯏꯍꯥꯛꯇꯪ ꯗꯥꯏꯂꯣꯛꯁꯤꯃꯨꯛ ꯇꯥꯕꯤꯌꯨ ꯅꯣꯡꯗꯣꯟ ꯊꯛꯀꯤ ꯊꯥꯖꯗꯦ ꯅꯣꯡꯃꯇꯁꯨ ꯃꯍꯥꯛꯀꯤ ꯊꯥꯁꯤ ꯂꯥꯛꯏꯗꯣ ꯑꯗꯨꯅ ꯅꯣꯡꯃꯇꯁꯨ ꯗꯗꯥꯒꯤ ꯊꯃꯣꯏꯗꯣ ꯃꯝꯒꯅꯤ ꯑꯗꯨꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎ ꯃꯨꯠꯇꯅ ꯊꯥꯁꯤꯒꯤ ꯑꯍꯤꯡꯗ ꯐꯥꯎ ꯉꯟꯖꯕꯤ ꯗꯗꯥꯒꯤ ꯊꯃꯣꯏꯒꯤ ꯊꯋꯥꯟꯃꯤꯆꯥꯛ ꯑꯣꯏꯖꯒꯦ ꯁꯦꯁ ꯐꯖꯕ꯭ꯔꯥ ꯑꯗꯨ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯐꯖꯕ ꯑꯣꯏꯅ ꯇꯧꯔꯛꯑꯣ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯍꯦꯂꯦꯅꯥꯒꯤꯅꯦ ꯀꯩꯅꯣ ꯑꯗꯨꯕꯨꯗꯤ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯑꯗꯒꯤ ꯋꯥꯔꯤ ꯇꯥꯕ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯈꯣꯟꯖꯦꯜꯁꯨ ꯅꯨꯡꯁꯤ ꯊꯦꯡꯀ꯭ꯌꯨ ꯆꯦꯅꯨ ꯅꯁꯤ ꯀꯔꯝꯕ ꯄꯥꯝꯒꯦ ꯍꯥꯞꯄꯑꯣꯏꯗ꯭ꯔꯣ ꯍꯥꯞꯄꯛꯀꯅꯤꯌꯦ ꯖꯌꯥ ꯂꯤꯖꯟ ꯌꯥꯝ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯑꯁꯦꯡꯕ ꯋꯥ ꯂꯣꯜꯂꯛꯄꯒ ꯋꯥꯔꯤ ꯄꯥꯕꯒ ꯌꯥꯝ ꯈꯦꯠꯅꯩꯌꯦ ꯈꯣꯟꯖꯦꯜꯁꯦ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤꯕ ꯉꯥꯎꯔꯦ ꯑꯩꯗꯤ ꯆꯦꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯅꯪ ꯑꯝꯇ ꯄꯥꯏꯔꯝꯃꯁꯦ ꯑꯩ ꯁꯤꯗ ꯀꯩꯅꯣ ꯇꯧ ꯁꯦ ꯃꯥ ꯑꯣ ꯃꯥꯏ ꯒꯣꯠ
ꯂꯩꯕ ꯀꯃꯦꯟ ꯈꯔ ꯌꯦꯡꯕꯤꯒꯦꯁꯦ ꯑꯕꯦꯅꯥꯎ ꯋꯥꯡꯈꯦꯝ ꯑꯅꯨꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯅꯨꯗꯣ ꯆꯪꯈ꯭ꯔꯦꯅꯦ ꯑꯅꯨ ꯊꯣꯛꯂꯛꯑꯦ ꯑꯅꯨ ꯊꯣꯛꯂꯛꯑꯒ ꯍꯥꯏꯍꯜꯂꯛꯑꯒꯦ ꯑꯅꯨꯒꯤ ꯂꯥꯏꯐ ꯌꯥꯎꯕ ꯐꯪꯉꯣꯏꯗꯧꯔꯦ ꯂꯥꯏꯐ ꯂꯥꯛꯇꯧꯔꯦ ꯄꯦꯅꯨꯕꯤꯒꯤ ꯑꯣ ꯋꯥꯔꯤꯒꯗꯧꯒꯦꯁꯦ ꯂꯟꯆꯦꯟꯕꯤ ꯂꯥꯏꯁ꯭ꯔꯝ ꯑꯅꯨꯒꯤ ꯋꯥꯔꯤ ꯑꯅꯨꯒꯤ ꯂꯥꯏꯐ ꯌꯥꯎꯕ ꯉꯝꯃꯣꯏꯗꯧꯔꯦ ꯄꯦꯅꯨꯕꯤꯒꯤ ꯗ ꯑꯕꯣꯒꯒꯤ ꯆꯠꯂꯦ ꯑꯌꯥ ꯑꯣꯀꯦ ꯂꯟꯆꯦꯟꯕꯤ ꯕꯥꯏ ꯀꯩ ꯍꯥꯏꯅꯣ ꯑꯁ ꯁꯤꯗꯤ ꯋꯥꯔꯤ ꯄꯥꯕꯩ ꯚꯣꯀꯦꯜꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩꯌꯦ ꯏꯗꯤꯇꯔ ꯂꯩꯁꯦꯝꯕ ꯕꯦꯕꯤ ꯐꯨꯔꯤꯠ ꯁꯥꯕ ꯃꯥꯏꯅ ꯐꯖꯩ ꯐꯖꯩ ꯊꯦꯡꯛ ꯌꯨ ꯌꯨꯝꯅꯥꯝ ꯄꯤꯡꯀꯤ ꯑꯅꯨꯗꯤ ꯑꯅꯨꯗꯤ ꯑꯩꯁꯤ ꯌꯨꯝꯅꯥꯝ ꯂꯩꯔꯦ ꯄꯤꯡꯀꯤ ꯑꯅꯨꯗꯣ ꯁ꯭ꯋꯥꯏꯗ ꯀꯕꯣꯏ ꯆꯠꯄ ꯍꯜꯂꯛꯇ ꯃꯩꯇꯩ ꯉꯥꯏꯔꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯅꯨꯒꯤ ꯐ꯭ꯔꯦꯟꯁꯦ ꯐ꯭ꯔꯦꯟ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯆꯦꯆꯦꯅꯦ ꯅꯠꯇꯤꯌꯦ ꯃꯆꯦꯅꯤ ꯀꯔꯝꯕ ꯄꯥꯝꯒꯦꯗꯣ ꯈꯔ ꯁꯥꯡꯅ ꯄꯥꯕꯤꯔꯛꯑꯣ ꯇꯥꯕ ꯄꯦꯜꯍꯧꯗꯦ ꯂꯣꯏꯈꯤꯕꯅ ꯍꯥꯜꯂꯦ ꯍꯣꯏ ꯑꯩꯁꯨ ꯉꯝꯃꯤꯉꯩꯗꯤ ꯁꯥꯡꯅ ꯄꯥꯅꯕꯗꯤ ꯍꯣꯠꯅꯕꯅꯦ ꯑꯗꯣ ꯔꯥꯏꯠ ꯑꯌꯤꯡꯕꯤ ꯍꯦꯟ ꯃꯥꯏꯕꯝ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯁꯛꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯑꯌꯤꯡꯕꯤ ꯑꯅꯨ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯁꯦ ꯑꯟꯗ꯭ꯔꯣꯗꯩꯅꯦ ꯑꯅꯨꯁꯦ ꯀꯩ ꯍꯥꯏꯅꯣ ꯀꯩ ꯍꯥꯏꯅꯣ ꯎꯗ꯭ꯔꯦ ꯑꯅꯨꯁꯦ ꯀꯔꯥꯏꯅꯣ ꯃꯥ ꯎꯍꯧꯗ꯭ꯔꯦ ꯀꯥꯏ ꯑꯅꯨꯁꯦ ꯆꯦꯟꯈ꯭ꯔꯦ ꯀꯅꯥ ꯑꯁꯤꯁꯤ ꯅꯠꯇ꯭ꯔꯣ ꯑꯅꯨ ꯀꯥꯏ ꯖꯥꯝ ꯂꯩꯈ꯭ꯔꯕꯅꯣ ꯅꯨꯡꯁꯤ ꯎꯍꯧꯗ꯭ꯔꯦ ꯖꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯗꯣꯏꯅꯦ ꯎꯝ ꯈꯣꯝꯗ꯭ꯔꯝ ꯗꯤꯛꯁꯟ ꯈꯣꯝꯗ꯭ꯔꯥꯝ ꯍꯥꯏꯔꯣ ꯈꯣꯝꯗ꯭ꯔꯥꯝ ꯍꯥꯏꯅ ꯀꯥꯏꯅꯣ ꯑꯩ ꯈꯪꯗꯦ ꯅꯪ ꯁꯤ ꯄꯥꯏꯗꯣ ꯂꯩꯔꯤꯁꯦ ꯑꯣ ꯗꯤꯛꯁꯟ ꯑꯣ ꯊꯦꯡꯛ ꯁꯣꯐꯤꯌꯥ ꯌꯨ ꯆꯟ ꯑꯅꯨꯁꯦ ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯋꯥꯔꯤ ꯄꯥꯕ ꯅꯠꯇꯕꯗ ꯑꯗꯨꯝ ꯇꯨꯝꯃꯦ ꯀꯣꯔꯣꯅꯥꯅꯤ ꯑꯗꯨꯝ ꯍꯣꯏ ꯂꯨꯗꯣ ꯁꯥꯟ ꯂꯨꯗꯣ ꯈꯔꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩ ꯀꯩꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯃꯇꯝꯅꯤꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯅꯨꯒ ꯂꯨꯆꯤꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯆꯦꯂꯟꯆꯦꯟꯕꯤꯁꯨ ꯅꯨꯡꯁꯤꯌꯦ ꯑꯅꯨꯁꯦ ꯈꯣꯟꯖꯦꯜ ꯑꯁꯦꯡ ꯇꯥꯕꯗꯗꯤ ꯁꯛ ꯑꯣ ꯎꯔꯒ ꯃꯥꯏ ꯒꯣꯗ ꯇꯥꯕꯗ ꯍꯦꯟꯅ ꯅꯨꯡꯁꯤꯌꯦ ꯃꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯗꯦꯠꯁ ꯀꯨꯜ ꯂꯣꯏꯔꯕ ꯂꯣꯏꯔꯦ ꯑꯩꯗꯤ ꯌꯥꯝ ꯁꯥꯏꯉꯣ ꯀꯦꯔꯂꯥꯅꯤ ꯑꯗꯨꯕꯨꯗꯤ ꯑꯁꯦꯡꯕꯗ ꯍꯦꯟꯅ ꯐꯖꯩ ꯈꯣꯟꯖꯦꯜꯗꯤ ꯋꯥꯔꯤꯗꯒꯤ ꯍꯥꯏꯁꯤꯅꯦ ꯊꯦꯡꯛ ꯌꯨ ꯊꯣꯏꯕꯤ ꯆꯅꯨ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯦ ꯌꯦꯔꯨꯝ ꯊꯣꯡꯕ ꯕꯤꯀꯤ ꯂꯥꯏꯁ ꯆꯦ ꯑꯅꯨꯒꯤ ꯚꯣꯏꯁꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯀꯔꯝꯕ ꯄꯥꯝꯒꯦ ꯈꯔ ꯉꯟꯅ ꯍꯥꯞꯄꯤꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯩꯗꯣ ꯃꯇꯝꯗꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯋꯥꯔꯤꯁꯦ ꯑꯃꯁꯨ ꯑꯃꯁꯨ ꯃꯌꯥꯝ ꯐꯪꯅꯕꯅꯤꯅꯀꯣ ꯃꯇꯝꯁꯦ ꯈꯥꯏꯗꯣꯛꯑꯦꯕ ꯋꯥꯔꯤ ꯑꯗꯨꯒꯤꯅꯤ ꯄꯥꯔꯛꯄꯩ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯅꯥꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯈꯪꯗꯦ ꯀꯥꯏ ꯂꯩꯒꯅꯤ ꯋꯥꯔꯤ ꯄꯥꯔꯛꯄꯩ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯂꯥꯏꯐꯁꯦ ꯄꯨꯡꯈꯥꯏ ꯌꯥꯔꯦ ꯄꯨꯡꯈꯥꯏꯃꯨꯛ ꯇꯧꯗꯣꯏꯔꯣ ꯆꯦ ꯄꯨꯡ 10 ꯇꯧꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯁꯦ ꯑꯩꯁ ꯑꯩꯁꯦ ꯇꯧꯕꯕꯨꯗꯤ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 9:30 ꯑꯩ 9 ꯇꯧꯒꯦ ꯇꯧꯕꯅꯦ ꯑꯩ 9ꯗꯒꯤ ꯑꯩꯒꯤ ꯋꯥꯔꯤ ꯂꯥꯏꯚ ꯂꯥꯛꯑꯅꯤꯕ ꯀꯔꯝꯕ ꯄꯥꯝꯒꯦꯗꯣ ꯑꯗꯨꯒꯤ ꯌꯥꯝ ꯁꯥꯗ꯭ꯔꯣ ꯈꯪꯗꯦ ꯑꯩ ꯀꯃꯦꯟꯗꯣ ꯄꯥꯕꯝ ꯑꯃꯇ ꯈꯪꯍꯧꯗ꯭ꯔꯦ ꯃꯆꯟ ꯑꯅꯨꯁꯦ ꯁꯛ ꯈꯪꯒꯦꯅ ꯀꯨꯏꯅ ꯉꯥꯏꯔꯛꯄꯩ ꯉꯁꯤꯗꯤ ꯎꯔꯦ ꯃꯆꯟꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯁꯦꯡꯅ ꯐꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯇꯥꯕ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯣꯏ ꯑꯣꯏꯖꯒꯦ ꯀꯩ ꯍꯥꯏꯅꯣ ꯈꯦꯂꯦꯟꯗ꯭ꯔ ꯁꯤꯡ ꯍꯥꯏꯔ ꯑꯝꯇ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯣ ꯃꯌꯥꯝꯗꯣ ꯀꯃꯦꯟ ꯄꯥꯍꯧꯗꯦꯅ ꯁꯥꯎꯕꯤꯅꯨꯀꯣ ꯑꯩ ꯀꯃꯦꯟꯗꯣ ꯄꯥꯐꯝ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯊꯃꯣꯏꯒꯤ ꯒꯨꯂꯥꯞ ꯇꯧꯔꯛꯑꯣ ꯊꯃꯣꯏꯒꯤ ꯒꯨꯂꯥꯞꯇꯣ ꯑꯩꯗꯤ ꯀꯥꯎꯔꯦ ꯍꯥꯏꯕ ꯗꯥꯏꯂꯣꯛꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯀꯥꯎꯔꯦ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯋꯥꯔꯤꯗꯣ ꯑꯃꯁꯨ ꯑꯗꯨꯝ ꯄꯥꯔꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯃꯤꯛꯁ ꯄꯨꯡꯇꯧ ꯇꯧꯁꯟꯅꯕꯗꯣ ꯑꯗꯨꯅ ꯁꯤꯒꯤ ꯋꯥꯔꯤꯁꯤꯒꯤ ꯗꯥꯏꯂꯣꯛ ꯑꯗꯨꯅꯦꯒ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯅꯤꯡꯁꯤꯡꯕꯗꯣ ꯊꯣꯛꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯆꯦ ꯀꯃꯦꯟ ꯄꯥꯕꯤꯔꯛꯑꯣ ꯑꯩꯒꯤ ꯄꯥꯕꯤꯌꯨ ꯑꯩꯒꯤ ꯄꯥꯏꯌꯦ ꯑꯩ ꯒꯤꯇꯔꯥꯅꯤ ꯌꯨꯝꯅꯥꯝ ꯒꯤꯇꯔꯅꯤ ꯄꯥꯏꯌꯦ ꯌꯨꯝꯅ ꯌꯥꯝ ꯐꯖꯩꯀꯣ ꯄꯦꯕꯝ ꯍꯦꯂꯤꯅꯥ ꯊꯦꯡꯛ ꯌꯨ ꯏꯁꯩ ꯁꯛꯑꯗꯤ ꯃꯩ ꯇꯥꯔꯅꯤ ꯀꯩ ꯏꯁꯩ ꯁꯛꯂꯣ ꯍꯥꯏꯅꯣ ꯑꯗꯨꯏ ꯇꯥꯔꯗꯤ ꯌꯦꯛꯁꯜꯂꯛꯑꯅꯤ ꯆꯦ ꯏꯟꯁꯇꯥ ꯄꯥꯏꯗꯤꯌꯦ
Insta paide haisine adadi kamai tawne Facebook ta ai Facebook ta lao Facebook ta ai su anubi mu tumana dum leibane adum nang hairo ai kaya ba magi mingje aruna ni ngombam nang kay Facebook tagi nang Facebook paida tar su ko nangi namana ba or namana bi or chiche dada mayam tagi haibedi ngahak phone do si thabiyo haira ko adum thabiro ngonda ai dum accept tarake konjel sunungsi sak sunungsi thank you Chenu siam phajai thank you Naming kita pathapyo nathade nuaijar Jackal haira konjel se ngau jaida thank you kaino tu aduk khangau da ba Johnny Kuman konjel se yam khenaina khena ba ne haidi kama haidi edit kumbala akanda music kumba haka akanda haira Chenu siamda sakjage ko Hazai dimple da chimbal gi sambru mayagi ai sa asilala ko lagi kangen bam themba anu se chei kya suru ge hauju class ya tam ai chei 23 suriya handa graduation loi ne thoi bi chanu che gi dimple se ngawe haisne thank you che kai lam dai no diamond ke h h andro dai ne Kelendra Singh ado machan isai amta saklo o kai isai saklo aba Segairat thamoigi machet singda chusindo na lai haure nung siba wakat pasungam laroi da chin balse karigi fortune biram dina khutna anu mai tare ko Chinu mai tai ko Korean san sabi bege nasi do kaino chai ai du ta sa sa ye rum chai yen rum ye rum yen gi marum Anugi wari ayamba taba nungai no wari ate su tahan biyo ado karamba pamge haiba wari anugi inaw nu pinatiye it's my sister ai gi chiche ne ai gi mathak ne oi marum che inaw nu pinen an na lais ne sadhana lais nam ai gi chiche ne inaw nu pinatiye Milky thok jom che siam nung siye thank you ama kai nu dali loi gre ko ai nei thok du loi gre ko yo ne chi de khata ngai si bo khata ngai ai YouTube ta hangbirakpa question jeng amo answer tau jarake adu mana mana bu sumya myawe adu singdu de ai mingdang pathok jarake aduga answer de du mana gram ni no ko pi da su yai tana hanjan hai mandana mayam jo boring chu bra su khang ponte wari matek amta libiro o sak uraga tabasna nungaye hoi lirake ai Q&A mate ma taurake aduga amuka dialogue mate amuk taurake aduga comment amuk pajarake yaina Aino na asida kano do di hanga no bo aino ithoko da yawgrabane ba ama light tawba ma yawbdo sigumba side na hangrabane bo ko ne ha sigumba da hanga like to dum sa ha si samana ba question de jibarani kai samai anu se chahi kya surage kai lam dagi no anu wari pa ba je ta ba yam no ai adum tani ne sidi Thank you for recommend ado ai kaino kaya chahi gumba dagi kai lam dagi no sidi ai dum hanjan hai le re dana aduna adum ai pa computer su yarani ka hano jibarani kai sam ai ming sing di loi pathok sar ke question hang pa khuding wa ke aduga answer sidi dum mana ba sidi adum pira roi ke ba aduga Salima Sahani che anu gi wari ta ba yam no ai che love you Thank you very much love you too ke hai no du ba Chinga ka Meneka Devi che gi hojik che se hojik kai honari ge che se single la natrogana BF player ba ai se kaino graduation loi sale aduga hojik ke tawde dum lai re I am single that will be Usam Luang che anu se kai lam de gi no hojik na kai honari ge che ga sure ge che honari ge ko ichile nau pe ano de chamana re ko mamang ge da maming du kai ba Lanchen bi usam Lanchen bi hai chamana re lanchen bi ai mamang da su ko san pe ja gre hanjan hai mandana tani ngaroi ba du na ai ko hai da roi ge ba wari su lo na nungai lo na tai che hauji corona manung sibu kai kai tawra ka matam ge le ge Anjali thiam ai je dum
ꯌꯨꯝꯗ ꯂꯩꯔꯤꯁꯤꯅꯦ ꯈꯔ ꯇꯨꯝꯃꯦ ꯈꯔ ꯆꯥꯔꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯂꯩꯅꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯅꯪꯒꯤ Vicky ꯁꯝꯗꯨꯁꯨ Lies. ꯊꯦꯡꯛ ꯌꯨ Chegi figure. Oh, Chegi ꯐ꯭ꯌꯨꯆꯔ future. Chegi future M se kai no aduga chena sumaina wari life ꯋꯥꯔꯤ ꯂꯥꯛꯄꯁꯦ ꯂꯤꯕꯤꯔꯛꯄꯁꯦ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯂꯤꯕꯤ ꯍꯥꯏꯗꯣꯏꯔꯣ ꯂꯤꯕꯤꯔꯛꯄ ꯍꯥꯏꯗꯣꯏꯅꯦ ꯃꯥꯏꯁꯦ ꯋꯥꯈꯜꯗꯣ ꯅꯪ ꯏꯁꯥꯅ ꯄꯥꯝꯅ ꯂꯤꯕꯤꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯤꯈꯩꯅ ꯇꯧꯔꯒ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯕꯤꯔꯛ ꯆꯦ ꯑꯅꯨ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤ ꯐ꯭ꯌꯨꯆꯔ ꯑꯦꯝꯗꯤ ꯑꯩ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯅ ꯊꯝꯃꯒꯦ ꯀꯩꯒꯨꯝꯕ ꯍꯥꯏꯗꯣꯛꯑꯒ ꯑꯣꯏꯍꯧꯗ꯭ꯔꯗꯤ ꯃꯌꯥꯝꯅ ꯑꯣꯏꯍꯧꯗ꯭ꯔꯗꯤ ꯑꯩꯕꯨ ꯑꯩ ꯉꯝꯃꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯀꯩ ꯍꯥꯏꯅꯣ ꯃꯥꯏ ꯃꯊꯪꯒꯤ ꯀꯣꯏꯁꯟꯗꯣ ꯑꯇꯣꯞꯄ ꯃꯤꯅ ꯍꯥꯏꯗꯤ ꯅꯦꯔꯦꯇꯔ ꯑꯣꯏꯕꯁꯦ ꯋꯥꯔꯤ ꯂꯤꯕꯤ ꯄꯥꯝꯃꯤ ꯑꯣꯏꯔꯛꯏꯁꯦ ꯏꯁꯥꯅ ꯄꯥꯝꯖꯔꯒꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯣꯏ ꯑꯩ ꯄꯥꯝꯖꯩꯗꯤ ꯍꯥꯏꯗꯣꯏꯅꯦ ꯑꯩ ꯏꯁꯥꯅ ꯄꯥꯝꯖꯔꯒ ꯊꯥꯡꯖꯜꯂꯛꯄ ꯈꯣꯡ ꯑꯣꯏꯗꯣꯏꯅꯦ ꯄꯥꯝꯗ꯭ꯔꯗꯤ ꯈꯣꯡꯊꯥꯡꯅꯤ ꯌꯥꯄꯣꯠꯇꯦ ꯍꯥꯏꯗꯤ ꯏꯁꯥꯅ ꯄꯥꯝꯖꯗ꯭ꯔꯗꯤ ꯐꯅ ꯌꯥꯝꯅ ꯃꯤꯅ ꯍꯥꯏꯔꯁꯨ ꯄꯥꯝꯖꯗꯕ ꯊꯕꯛꯁꯤꯗꯤ ꯇꯧꯅꯤꯡꯗꯦꯗꯅꯀꯣ ꯅꯝꯐꯨ ꯍꯥꯐꯨꯗ ꯇꯧꯈꯤꯕ ꯍꯥꯏꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥꯏ ꯄꯥꯛꯇꯕꯅꯦꯕ ꯑꯗꯨꯅ ꯑꯩ ꯏꯁꯥꯅ ꯄꯥꯝꯅ ꯑꯗꯨꯝ ꯆꯪꯉꯛꯈꯤꯕꯅꯦ ꯋꯥꯔꯤ ꯂꯤꯕꯁꯦ ꯑꯩꯉꯣꯟꯗ ꯃꯤꯅ ꯋꯥꯔꯤ ꯂꯤꯌꯣ ꯍꯥꯏꯔꯛꯄ ꯂꯩꯇꯦ ꯑꯩꯅ ꯃꯤꯒꯤ ꯃꯇꯧ ꯇꯝꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯇꯧ ꯇꯝꯖꯕ ꯁꯣꯐꯤꯌꯥ ꯗꯦꯕꯤꯅ ꯑꯅꯨꯁꯦ ꯈꯣꯟꯖꯦꯜꯁꯦ ꯃꯌꯥꯗꯒꯤ ꯍꯦꯟꯅ ꯇꯣꯞꯄ ꯑꯃ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯇꯣꯞꯄ ꯑꯃ ꯏꯪꯅ ꯐꯖꯩ ꯃꯌꯥꯗꯒꯤ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝ ꯍꯥꯏꯗꯣꯏꯅꯦ ꯃꯥꯏꯗꯣ ꯏꯪꯅ ꯐꯖꯩ ꯑꯗꯨꯒ ꯀ ꯀꯩ ꯂꯝꯗꯩꯅꯣ ꯂꯝꯗꯒꯤꯅꯣ ꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤꯅ ꯁꯣꯐꯤꯌꯥ ꯀꯌꯥ ꯁꯨꯔꯒꯦ ꯗꯦꯕꯤ ꯕꯤ ꯑꯦꯐ ꯊꯦꯡꯛ ꯍꯩꯕ꯭ꯔꯣ ꯌꯨ ꯂꯩꯔꯒꯗꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯣꯐꯤꯌꯥ ꯗꯦꯕꯤ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯗꯤ ꯍꯥꯏꯖꯈ꯭ꯔꯦ ꯅꯤꯄꯥꯟꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯝꯁꯨ ꯑꯟꯗ꯭ꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯕꯦꯐ ꯂꯩꯇꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯩꯖꯗ꯭ꯔꯤ ꯅꯦꯛꯁ ꯀ꯭ꯋꯦꯁꯟ ꯌꯥ ꯗꯤꯄꯤ ꯑꯟꯖꯅꯥ ꯆꯦꯒꯤ ꯋꯥꯔꯤ ꯋꯥꯔꯤ ꯇꯥꯕꯁꯤ ꯂꯤꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯩꯔꯦ ꯆꯦ ꯑꯗꯣ ꯂꯚ ꯌꯨ ꯁꯣ ꯃꯆ ꯆꯒꯦꯝ ꯊꯣꯡꯕꯗꯤ ꯍꯩꯕꯤꯕ꯭ꯔꯣ ꯖꯌꯥ ꯁꯂꯥꯝ ꯆꯒꯦꯝ ꯊꯣꯡꯕꯗꯤ ꯍꯩꯕꯤꯕ꯭ꯔꯣꯌꯦ ꯍꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯛꯑꯗꯤ ꯆꯥꯛ ꯌꯦꯟꯖꯥꯡ ꯊꯣꯡꯕꯁꯦ ꯂꯣꯏꯅꯃꯛ ꯍꯩꯖꯤꯟꯒꯗꯕꯅꯤ ꯅꯠꯇ꯭ꯔꯥ ꯌꯥ ꯑꯣꯐꯀꯣꯔꯁ ꯍꯩ ꯇꯥꯍꯧꯗ꯭ꯔꯕꯣ ꯅꯪ ꯀꯩ ꯍꯥꯏꯅꯣ ꯆꯦꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯆꯦ ꯂꯚ ꯌꯨ ꯁꯣ ꯃꯆ ꯗꯤꯄꯤ ꯑꯟꯖꯅꯥ ꯂꯚ ꯌꯨ ꯇꯨ ꯗꯤꯄꯤ ꯑꯟꯖꯅꯥ ꯊꯦꯡꯛ ꯌꯨ ꯂꯚ ꯌꯨ ꯇꯨ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯅꯤꯉꯣꯝꯕꯝ ꯖꯣꯏꯇꯤ ꯁꯤ ꯉꯁꯥꯏ ꯁꯤꯗꯤ ꯍꯪꯈ꯭ꯔꯦ ꯉꯁꯥꯏ ꯍꯪꯈ꯭ꯔꯦ ꯖꯦꯅꯤ ꯂꯩ ꯃꯄꯣꯛꯄꯝ ꯍꯣꯏ ꯆꯦ ꯍꯪꯖꯒꯦ ꯍꯥꯏꯅ ꯃꯥꯏꯁꯤꯗꯤ ꯀꯣꯏꯁꯟ ꯍꯪꯒꯦ ꯍꯥꯏꯔꯤꯅꯦ ꯑꯇꯩꯗ ꯍꯪꯉꯝꯕꯁꯨ ꯌꯥꯏ ꯈꯪꯗꯦ ꯑꯅꯨ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯪꯅ ꯄꯥꯕ ꯋꯥꯔꯤꯁꯤꯡ ꯍꯧꯖꯤꯛꯁꯨ ꯇꯥꯔꯤꯌꯦ ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯣ ꯄꯨꯈ꯭ꯔꯝꯕꯝ ꯆꯤꯡꯂꯦꯝꯕꯤ ꯊꯦꯡꯛ ꯌꯨ ꯑꯩ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯑꯩꯅ ꯂꯩꯔꯤ ꯃꯈꯩꯗꯤ ꯑꯗꯨꯝ ꯇꯧꯕ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯍꯧꯖꯤꯛ ꯀꯣꯏꯁꯟꯗ ꯑꯟꯖꯂꯤ ꯑꯔꯤꯕꯝꯅ ꯑꯔꯣꯖꯥ ꯊꯣꯛꯆꯣꯝꯒꯤ ꯋꯥꯔꯤꯁꯦ ꯅꯣꯡꯃꯗ ꯑꯃꯃꯝꯈꯛ ꯊꯥꯒꯠꯂꯛꯂꯤ ꯅꯣꯡꯃꯗ 2 ꯊꯥꯒꯠꯄꯤꯌꯨ ꯋꯥꯔꯤꯖꯨ ꯑꯌꯥꯝꯕꯅ ꯑꯔꯣꯖꯥꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯃꯇꯝꯁꯤꯒꯤ ꯌꯛ ꯂꯥꯎꯕ ꯂꯣꯏ ꯊꯣꯠ ꯇꯧꯋꯦ ꯑꯌꯥꯝꯕꯅ ꯑꯔꯣꯖꯥꯒꯤ ꯂꯧꯈꯠꯄꯤꯔꯛꯑꯣ ꯑꯟꯖꯂꯤ ꯂꯧꯈꯠꯄꯤꯌꯣꯌꯦ ꯑꯔꯤꯕꯝ ꯍꯣꯏ ꯆꯦ ꯔꯣꯖꯥꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯅꯣꯡꯃꯗ 2 ꯊꯥꯒꯠꯄꯕꯨꯗꯤ ꯌꯥꯏꯑꯕ ꯑꯗꯣ ꯑꯩꯁꯨ ꯋꯥꯔꯤꯗꯣ 2 ꯑꯍꯨꯝꯃꯨꯛ ꯄꯥꯕꯅꯤꯅ ꯄꯥꯕꯗꯣ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤꯅꯦꯕ ꯋꯥꯔꯤꯁꯦ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯑꯗꯨꯝ episode ꯅꯥꯏꯅ ꯊꯥꯒꯠꯂꯤꯁꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯕ ꯉꯝꯃꯛꯑꯀꯥꯟꯗ ꯁꯣꯏꯗꯅ 2 ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨ ꯆꯦ ꯔꯣꯖꯥꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯅꯃꯛ ꯐꯖꯕꯅꯦ ꯆꯦ ꯔꯣꯖꯥꯁꯨ ꯃꯇꯝ ꯁꯥꯡꯅ ꯋꯥꯔꯤ ꯏꯔꯤꯕ ꯃꯈꯩ ꯆꯦ ꯔꯣꯖꯥꯅ ꯋꯥꯔꯤ ꯏꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯆꯦ ꯔꯣꯖꯥꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯄꯥꯊꯣꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯕꯦꯟꯖꯨ ꯁꯔꯥꯡ ꯆꯦ ꯑꯅꯨꯁꯦ ꯈꯣꯟꯖꯦꯜ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯆꯦꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯔꯥꯏꯇꯔ ꯑꯃ ꯍꯥꯏꯕꯤꯌꯣ ꯑꯩꯒꯤꯗꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯔꯥꯏꯇꯔꯁꯦ ꯑꯃꯈꯛꯇꯪꯗꯤ ꯍꯥꯏꯔꯔꯣꯏ ꯑꯩꯗꯤ ꯂꯣꯏꯅꯃꯛ ꯄꯥꯝꯃꯦ ꯑꯩꯒꯤꯗꯤ ꯔꯥꯏꯇꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯄꯨꯊꯣꯛꯅꯤꯡꯉꯤꯕ ꯑꯥꯏꯗꯤꯌꯥꯗꯣ ꯔꯥꯏꯇꯔ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯐꯖꯕꯔꯣꯝꯗ ꯂꯣꯏ ꯄꯨꯊꯣꯛꯅꯔꯛꯄꯅꯤꯅ ꯑꯁꯤꯅ ꯍꯦꯜꯂꯦ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯗꯤ ꯂꯣꯏꯅꯃꯛ ꯔꯥꯏꯇꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯄꯥꯝꯃꯦ ꯃꯊꯪꯒꯤꯁꯤꯅ ꯑꯔꯨꯅꯥ ꯅꯤꯉꯣꯝꯕꯝ ꯆꯦ ꯑꯅꯨꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯨꯒ ꯆꯦꯒꯤ ꯂꯩꯐꯝꯁꯦ ꯀꯥꯏꯗꯅꯣ ꯁꯤꯗꯤ ꯑꯁ ꯀꯩ ꯍꯥꯏꯅꯣ ꯃꯃꯤꯡ ꯑꯔꯨꯅꯥ ꯅꯤꯉꯣꯝꯕꯝ ꯑꯔꯨꯅꯥ ꯅꯤꯉꯣꯝꯕꯝ ꯑꯩ ꯍꯥꯏꯈ꯭ꯔꯦꯀꯣ ꯃꯃꯥꯡꯗ ꯑꯗꯨꯅ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ ꯀꯩꯅꯣ ꯃꯊꯪꯒꯤꯁꯦ ꯎꯁꯥꯔꯥꯅꯤ ꯂꯩꯄꯥꯛꯈꯣꯝ ꯑꯅꯨ ꯑꯗꯣ ꯅꯪꯒꯤ ꯕꯣꯏ ꯐ꯭ꯔꯦꯟ ꯀꯥꯏꯗꯩꯅꯣ ꯀꯥꯏꯗꯩꯅꯣ ꯍꯥꯏꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯕꯣꯏ ꯐ꯭ꯔꯦꯟ ꯂꯩꯇꯤꯌꯦ ꯅꯣꯛꯂꯛꯇꯣꯏꯅꯦ ꯁꯤꯗ ꯑꯅꯨꯃꯨꯇꯨꯝ ꯀꯔꯤ ꯂꯝꯅꯣ ꯗꯦꯅꯤ ꯅꯥꯎꯔꯣꯏꯕꯝ ꯑꯩꯁꯦ ꯑꯟꯗ꯭ꯔꯣꯗꯩꯅꯦ ꯂꯦꯠꯁ ꯕ꯭ꯔꯦꯛ
react ยังตามันจีนูน่าชอบพจริตใช่ไหมจ้าเก้ thank you ไอ้ภาษาภาษา happy birthday thank you สนาถอยบสิงอนุหานาวารีลีบีดริงไงก็ให้ตัวนี้ไม่ใช่กว่าลีบีดริกันดาคารัมบันเนเรเตอร์น่ะอนุกีเฟเวอร์เนเรเตอร์โอ้ยกี่อดูก็อนุเซจะฮีแค่สุรเกกะรีลำเด็กน้อยชิลนาวนักแก่น้องเขาจิพาวดวารีแค่สุรป้าบาดูก็อาหารบ้าปากีบาวารีมามิงกะไอ้น่ะควายปั๊มจะบันเนเรเตอร์ดีปินูบีไอคอมอดูก็ไอ้กี่กี่น้ำมันหังตัวไอ้กี่ favorite เนี่ยแต่ก็จะฮีไอ้กี่จะฮีที่ high กันเลยไอ้มามังตัวก็ดูก็ไอ้กี่ลำจู high กันเลยดูก็ไอ้น่ะเขาจูพาวว่าปากี่บวารีสิ่งจะไอ้จับไปที่ข้างเรือวารีดูคุณมุกดูไม่สุดมันเนี่ยดูก็ไอ้น่ะ first ปากี่บวารีสิ่งจะไม่ปักขัง Bruce Entertainment ได้สิ่งจะไม่ปักขังปากี่นาวต้นบีเสียมใจสิริปากเลยก็นาวต้นบีปากซิลเวียเรียงบอกใส่กันเนี่ยกันเนี่ยก็ดูตัวปาดเลยเจเนลลีบาวารีเสียดุมตาบนุงไงมาคาตานะนุงไงบาวารีไม่ยามมาปะทบปีระโกให้นะไฮเจอรีอดูนะอดูก็นะเจนะเขาจุพาวารีไม่ยามลีบีระกสิดาเบดคอมเมนต์กุมบะยาวบะเจดกะรีฟาวบีให้ดีชาวนิงบะกุมบะเลยบีบรานะตระกันนะกะรีให้บีนิงบะเก็บเบดคอมเมนต์สิ่งไอ้เคยให้นุ่มเจนี่ไว้บ่หมดตะไม่ยามนะปะทุกเรื่องไปนะจ๊ะนุ่มอะไรบ้างโอ้ยไอ้ยาบ่มาใครวารีดุมไอ้เนี่ยมีบ่มาใครเดดุมไอ้วารีเสปากินเนี่ยดูก็วารีลิบิรักก็เดเบดคอมเมนต์เจไอ้วันเดเบดคอมเมนต์ดิอัมพังเดบอกว่าดูบอกให้อามานี่เบดคอมเมนต์ปีบิรักก็ดูไอ้ดิอัมฮาราเอมารัมดิไอ้แกสวยบ่ดูเสียมตุกนะบางทีตันจามาปีบีบันเนี่ยแบบนั้นไอ้ดิเกมคันเดเบดคอมเมนต์ปีบิรักฟีดแบ็กปีบันนี่นะจ้าดูไม่คันตัวเองพอยามนุ่งยามนุ่งชีเบ็ดกับเบนพีบีเรเบมีสิ่งสุนัขจ้ะไอ้แกสุ่มคันเดโมยเนี่ยดูไหมนะเบ็ดกับเบนเปล่าก็ดูไอ้ดีไอ้งอนเดเซมดกนะบางทีตันจามาพีบีบันเนี่ยนะดูไหมนะคันเลยnext question สดามกันโน่เจ้าหนูเจ้าจะฮีกันสุรเกียดูก็วารีลีเบเซมาตอกระนะฮารักฮีเกวารีลีเบียงไอ้กี่กันอยู่จุดที่ high กันกว่าไอ้จะฮีสิเดียววารีลีเบเซียว่าบรอยดูก็กันวารีลีเบเซไอ้กันอยู่ได้โคโรนามามังกี้โคโรนาฮารักปะเกดูมาตอมดูก็รีมาเอพริลเมย์จุนด้วยดีกว่าอย่างนี้บุกด้วยเด็กเนี่ยนะฮารักเลยจะวารีลีเบเซดูก็วารีลีเบเซวายเอตาเซงนะวาเด็กให้ยาปนเตว่ากันได้โลกก็ทุ่งกันดักไอ้นว่าไปสิดิคนเจนเจสิเดนะบ่คนน่ะบ่ได้ยามวายบ่บิ๊กสปอร์ตจ้าก็ดรามามุจ้าคนเจนเจยามปากขัดเลยบ่สีกีดราให้บ่เกดูนะว่าบุกันงานบ่ตันเลยให้ตาเรคนเจนเจปากขัดนะอดูก็ซีทกจามั้ยเจนูกีเฟเวอร์เนี่ยแต่สิกันนาปินูบีไอคอมมาทางสินะคุมันสลายเจกิสักเสียยามในยิงนิ่งดูก็เจใกล้ลำเด็กน้อยเจคลาสแกวการะเกหังเจนิ่งเจกิคนเจอเสียตาดิเคยเปลี่ยนเดเจยามนุ่งชีไอ้กิมิงถอยบีไล่พำนะเด็กจำเจก็มารูปอ้อยนิ่งถอยบีก็สุกายเดมารูปอ้อยกันได้บันนี้ก็ให้บัดดูกันมาให้เจไอ้ยังนิ่งให้บัดดูไอ้กิไลฟ์ทาร์เรอัสเดียงบิโรมารูปสวยดาวนี้ก็ให้บัดดูไอ้เขาเจ graduation เลยเฉลี่ยดูกันเลยดีทุกลินถวยงานวิชานุยเจอนุวารีเสียตาบดายามนุ่งไง thank you ลินถวยงานเบ thank you วารีปาบดาแต่เซ็งนะกับไปเอาคือ bro ยาวเวอดูดีอัสอุครีเมยุมดินจันทร์อัสยำยาวจันนี่ดาให้ดีวารีตาบดาสุกับนิงบะตันจ่าสวยยาวเบียร์เหมือนกันนี่ก็วารีตาบดสิงนะอดูกุมบะตันจ่าดูดาไอ้เนี่ยแต่เซ็งนะกับคิดว่ามาตั้งดูเดียดมตาบดสุกับนี่งมันนี่แต่เซ็งนะยำอิโมชันเอลเวชลักว่าตันจ่ายำยาวเวดูอันนั้นแบบนั้นดูกับปูกับปาดีดูมาคุยจุกับเปะคุยนักกับจะดีวารีโดมันนุ่มยาวเดียนะคันเลยนะดูนะอันนั้นกับนะแบบไอ้อิโมชันว่าให้ดีไม่ตัวตักเล่านะคันนะบอกนะแบบให้ตาเลยนุ่งไงแต่ประตูไม่เสียมยาวเวกับปาดีอันนู้นกิสยามพะเจ thank you
ꯑꯩꯒꯤ ꯀꯃꯦꯟꯗꯣ ꯑꯝꯇ ꯄꯥꯕꯤꯌꯣ ꯒꯤꯇꯥꯟꯖꯂꯤ ꯀꯣꯟꯊꯧꯖꯝ ꯄꯥꯏꯌꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯁꯨꯔꯆꯟꯗ꯭ꯔ ꯁꯤꯡ ꯉꯁꯤꯗꯤ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯏ ꯌꯥꯆꯪ ꯆꯅꯨ ꯌꯥꯆꯪ ꯆꯅꯨ ꯀꯩ ꯂꯝꯗꯩꯅꯣ ꯋꯥꯔꯤ ꯄꯥꯕ ꯀꯌꯥꯝ ꯑꯩ ꯀꯨꯏꯔꯒꯦ ꯏꯆꯥ ꯑꯟꯗ꯭ꯔꯣꯗꯒꯤꯅꯦ ꯍꯧꯖꯤꯛ ꯋꯥꯔꯤ ꯄꯥꯕ ꯀꯩꯗꯧꯕꯤꯔꯤꯒꯦ 8 monthsꯃꯨꯛ ꯐꯥꯔꯛꯑꯦ ꯑꯩ ꯍꯧꯖꯤꯛ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩꯔꯤ ꯑꯣꯀꯦ ꯃꯊꯪꯒꯤꯅ ꯄꯔꯕꯥꯖꯣꯅ ꯆꯦ ꯑꯅꯨꯒꯤ ꯋꯥꯔꯤꯁꯦ ꯃꯌꯥꯝꯗꯩ ꯆꯦꯅ ꯈꯔ ꯅꯨꯡꯉꯥꯏꯈꯤꯕ ꯋꯥꯔꯤꯁꯦ ꯀꯔꯝꯕꯅꯣ ꯃꯌꯥꯝꯗꯒꯤ ꯆꯦꯅ ꯈꯔ ꯑꯩꯗꯤ ꯅꯨꯡꯉꯥꯏꯈꯤꯕꯁꯦ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏ ꯁꯤꯃꯅ ꯍꯦꯜꯂꯦ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯅ ꯄꯥꯈꯤꯕ ꯋꯥꯔꯤꯈꯩꯗꯤ ꯑꯩ ꯂꯣꯏ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯏꯁꯟꯅ ꯋꯥꯔꯤ ꯇꯥꯕ ꯑꯩꯈꯣꯏꯁꯨ ꯀꯞꯄꯤꯗ ꯍꯥꯏꯁꯤꯅꯦ ꯑꯗꯨꯅꯦ ꯄꯥꯕ ꯑꯩꯁꯨ ꯀꯞꯄꯤꯅꯦ ꯀꯞꯅ ꯄꯥꯈꯤꯕꯅꯤꯅ ꯇꯥꯕꯗꯁꯨ ꯀꯞꯅꯤꯡꯉꯝꯅꯦꯕ ꯁꯤꯗꯥꯔꯠ ꯅꯤꯡꯊꯧꯖꯥꯏ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯦ ꯏꯆꯦꯒꯤ ꯈꯣꯟꯖꯦꯜꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯥꯕ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯟ ꯂꯥꯏꯁ꯭ꯔꯝ ꯁꯨꯄꯥ ꯀꯞꯄꯒ ꯄꯥꯕꯤꯗꯦ ꯑꯩ ꯉꯥꯡꯕ ꯀꯃꯦꯟꯁꯦ ꯄꯥꯏꯌꯦ ꯏꯆꯟ ꯄꯥꯏꯌꯦ ꯀꯩ ꯍꯥꯏꯕ ꯀꯞꯄꯒ ꯉꯥꯡꯕꯗꯨꯅ ꯍꯦꯟꯅ ꯍꯦꯜꯂꯤ ꯉꯥꯎꯖꯕ ꯈꯣꯟꯖꯦꯜꯁꯦ ꯑꯗꯣ ꯆꯦꯒꯤ ꯊꯦꯡꯛ ꯌꯨ ꯆꯦꯁꯦ ꯀꯩ ꯑꯣꯏꯒꯦꯅ ꯈꯟꯒꯦ ꯑꯩꯅ ꯍꯥꯏꯕ ꯁꯤꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯁꯤꯗꯥꯔꯠ ꯅꯤꯡꯊꯧꯖꯥ ꯊꯦꯡꯛ ꯌꯨ ꯑꯩꯁꯨ ꯑꯩꯅ ꯀꯞꯄꯒ ꯉꯥꯡꯖꯕꯅꯤꯅ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯗꯅ ꯇꯥꯅꯤꯡꯉꯤꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯑꯦꯝꯁꯤꯗꯤ ꯑꯩ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯅ ꯊꯝꯖꯔꯒꯦ ꯍꯥꯏꯗꯤ ꯍꯥꯏꯗꯣꯛꯑꯔ ꯍꯌꯦꯡ ꯐꯪꯍꯧꯗ꯭ꯔꯗꯤ ꯀꯅꯥ ꯈꯪ ꯑꯩ ꯆꯣꯞꯅꯤꯕ ꯑꯅꯨꯁꯦ ꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯈꯦꯂꯦꯟꯗ꯭ꯔ ꯁꯤꯡ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯔꯛꯑꯣ ꯀꯞꯅꯣꯛꯇ ꯃꯆꯟ ꯍꯥꯏꯁꯤꯅꯦ ꯗꯥꯏꯂꯣꯛꯁꯦ ꯇꯧꯔꯛꯀꯦ ꯀꯃꯦꯟꯁꯦ ꯂꯣꯏꯗꯣꯔꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯂꯣꯏꯗꯣꯔꯦ ꯈꯔ ꯂꯣꯏꯁꯤꯜꯂꯒ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦꯀꯣ ꯂꯣꯏꯁꯤꯜꯂꯒ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯒ ꯑꯣꯏꯅ ꯑꯔꯣꯏꯕꯒꯤ ꯋꯥꯔꯣꯏꯁꯤꯟ ꯂꯣꯏꯅ ꯇꯧꯔꯛꯑꯒꯦ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯤꯅ ꯕ꯭ꯔꯨꯁ ꯏꯅꯨꯡꯉꯥꯟꯕꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯒ ꯕ꯭ꯔꯦꯖꯤꯀꯦꯜꯒ ꯀꯣꯟꯊꯧꯖꯝ ꯋꯥꯔꯤ ꯄꯥꯕꯩ ꯍꯥꯟꯅ ꯄꯥꯅꯕ ꯍꯩꯔꯛꯄꯁꯦ ꯀꯔꯝꯕ ꯆꯦꯅꯦꯜꯅꯣ ꯀꯩꯅꯣ ꯎꯈ꯭ꯔꯤ ꯀꯩ ꯍꯥꯏꯅꯣ ꯎꯔꯤ ꯈꯝꯕꯝ ꯗꯤꯅꯆꯟꯗ꯭ꯔ ꯎꯔꯤ ꯈꯤꯝꯕꯝ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯗ ꯑꯩꯁꯨ ꯎꯔꯤ ꯈꯤꯝꯕꯝ ꯗꯤꯅꯆꯟꯗ꯭ꯔ ꯑꯩꯒꯤ ꯀ꯭ꯔꯦꯖꯤꯒꯜꯁꯤꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯅꯦ ꯑꯩ ꯏꯁꯥꯒꯤ ꯆꯦꯅꯦꯜ ꯑꯗꯨꯒ ꯕ꯭ꯔꯨꯁ ꯏꯟꯇꯔꯇꯦꯟꯃꯦꯟꯁꯤꯅ ꯗꯥꯕꯔꯨꯟꯒꯤꯅꯦꯕꯀꯣ ꯑꯩꯗꯤ ꯀ꯭ꯔꯦꯖꯤꯀꯦꯜꯗꯒꯤ ꯍꯧꯔꯛꯄꯅꯦꯕ ꯑꯗꯨꯒ ꯗꯥꯕꯔꯨꯟ ꯍꯣꯏꯒ ꯑꯃꯨꯛ ꯊꯦꯡꯅꯕ ꯍꯥꯏꯇꯥꯔꯦ ꯆꯦ ꯑꯅꯨꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗꯩ ꯑꯇꯩꯗꯤ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯁꯤꯅꯦ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯁꯨꯅꯥꯃꯩꯔꯥꯛꯄꯝ ꯊꯦꯡꯛ ꯌꯨ ꯂꯦꯅꯤꯟ ꯀꯣꯟꯊꯧꯖꯝ ꯀꯩ ꯂꯝꯗꯩꯅꯣ ꯁꯤꯁꯇꯔꯕꯣ ꯑꯟꯗ꯭ꯔꯣꯗꯒꯤꯅꯦ ꯂꯦꯅꯤꯟ ꯈꯣꯡꯗ꯭ꯔꯝ ꯗꯤꯛꯁꯟ ꯍꯥꯏꯔ ꯕꯤ ꯑꯦꯐ ꯃꯁꯛ ꯈꯪꯅꯤꯡꯉꯦ ꯑꯩꯈꯣꯏꯁꯨ ꯕꯤ ꯑꯦꯐ ꯂꯩꯇꯤꯌꯦ ꯃꯩꯇ꯭ꯔꯝ ꯔꯣꯁꯅꯤ ꯅꯨꯡꯕꯨ ꯅꯨꯡꯁꯤꯌꯦ ꯚꯣꯏꯁꯇꯣ ꯑꯁ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯁꯤꯁꯇꯔꯒꯤ ꯊꯦꯡꯛ ꯌꯨ ꯁꯔꯖꯨ ꯅꯃꯩꯔꯛꯄꯝ ꯑꯩꯒꯤ ꯀꯃꯦꯟꯗꯤ ꯄꯥꯕꯤꯗꯦ ꯑꯩ ꯄꯥꯏꯁꯤꯗꯤ ꯁꯔꯖꯨ ꯄꯥꯏꯌꯦ ꯀꯦꯂꯦꯟꯗ꯭ꯔ ꯁꯣꯝꯅ ꯁꯤꯡ ꯀꯃꯦꯟ ꯍꯣꯏ ꯍꯣꯏ ꯀꯩꯅꯣ ꯑꯗꯨꯅ ꯇꯧꯕꯩ ꯐꯔꯅꯤ Q&A ꯂꯣꯏꯁꯤꯜꯂꯒ ꯐꯖꯅ ꯇꯧꯔꯛꯑꯣ ꯄꯤꯕꯒꯤꯅꯦ ꯍꯣꯏ ꯇꯧꯔꯛꯑꯒꯦ ꯃꯈꯥ ꯍꯥꯏꯔꯛꯑꯣ ꯏꯅꯨꯡꯉꯥꯟꯕꯤ ꯀꯣꯟꯊꯧꯖꯝꯒꯤ ꯆꯦꯒꯤ ꯀꯔꯝꯕ ꯏꯁꯥꯅ ꯏꯁꯥꯕꯨ ꯄꯥꯝꯒꯦ ꯊꯥꯖꯗꯕ ꯍꯥꯏꯕ ꯅꯠꯇꯦꯗ ꯋꯥꯔꯤꯁꯦ ꯍꯌꯦꯡ ꯑꯩꯗꯤ ꯌꯥꯝꯅ ꯑꯣꯏꯔꯀꯥꯟꯗ ꯑꯣꯏꯅ ꯄꯥꯝꯖꯩ ꯐꯣꯡꯗꯣꯛꯀꯦ ꯇꯧꯕꯅꯤ ꯍꯥ ꯆꯦꯒꯤ ꯀꯔꯝꯕ ꯄꯥꯝꯒꯦ ꯍꯥꯏꯕ ꯋꯥꯔꯤꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯖꯩꯌꯦ ꯌꯥꯝꯁꯨ ꯅꯨꯡꯁꯤꯌꯦ ꯌꯥꯔꯗꯤ ꯁꯤꯖꯟ 2ꯁꯨ ꯍꯥꯞꯄꯤꯔꯛꯑꯣ ꯑꯣ ꯑꯩ ꯀꯩꯅꯣ ꯔꯥꯏꯇꯔ ꯆꯦ ꯔꯣꯖꯥꯗ ꯍꯥꯏꯖꯒꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯄꯤꯔꯛꯑꯦ ꯁꯤꯖꯟ 2 ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯌꯦꯅ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯑꯗꯨꯒ ꯆꯦ ꯔꯣꯖꯥꯗ ꯄꯨꯊꯣꯛꯑ ꯂꯥꯛꯑꯒꯦ ꯀꯤꯝ ꯆꯣꯊꯦ ꯆꯦꯒꯤ ꯚꯣꯏꯁ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯀꯤꯝ ꯆꯣꯊꯦ ꯊꯦꯡꯛ ꯌꯨ ꯃꯊꯪꯒꯤꯁꯤꯅ ꯊꯣꯛꯆꯝ ꯊꯥꯖ ꯆꯦ ꯁꯥꯎꯅꯨꯀꯣ ꯑꯩꯒꯤꯁꯨ ꯀꯣꯏꯁꯟ ꯑꯃꯇꯪ ꯍꯪꯖꯒꯦ ꯆꯦꯒꯤ ꯑꯦꯛꯁ ꯑꯃꯗꯤ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯄ ꯂꯩꯕ꯭ꯔꯣ ꯑꯗꯨꯒ ꯆꯦꯁꯦ ꯆꯍꯤ ꯀꯌꯥ ꯀꯩ ꯁꯨꯔꯒꯦ ꯍꯥꯏꯅꯣ ꯑꯦꯛꯁ ꯑꯃꯗꯤ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯄ ꯂꯩꯕ꯭ꯔꯥ ꯑꯣ ꯑꯩꯉꯣꯟꯗꯔꯣ ꯍꯣꯏ ꯑꯦꯛꯁ ꯂꯩ ꯑꯗꯣ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯛꯄꯁꯨ ꯂꯩ ꯀꯃꯥꯏ ꯈꯨꯝꯗꯣꯏꯅꯣ ꯁꯤꯕꯣ ꯑꯦꯛꯁ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅꯦ ꯁꯣꯝꯒꯤ ꯚꯣꯏꯁꯁꯦ ꯁ꯭ꯋꯤꯠ ꯌꯥꯝ ꯑꯣꯏꯕ ꯑꯃ ꯌꯥꯎꯋꯦ ꯊꯦꯡꯛ ꯌꯨ ꯂꯦꯅꯤꯟ ꯀꯣꯟꯊꯧꯖꯝ ꯊꯦꯡꯛ ꯌꯨ ꯁꯅꯥ ꯁꯃꯂꯦ ꯑꯅꯨꯕꯤ ꯀꯦꯔꯂꯥ ꯂꯩꯕꯁꯦ ꯀꯝꯗꯧꯔꯦ ꯌꯨꯝ ꯊꯣꯛꯂꯛ ꯑꯣ ꯀꯣꯏꯕ ꯆꯠꯁꯦ ꯍꯣꯏ ꯃꯂꯦꯌꯥ ꯉꯥꯏꯔꯝꯃꯣ ꯊꯣꯛꯂꯛꯑꯀꯥꯟꯗ ꯀꯣꯏꯕ ꯆꯠꯁꯦ ꯃꯂꯦꯌꯥ ꯅꯪꯁꯨ ꯂꯥꯛꯑꯣ ꯒꯤꯇꯥꯟꯖꯂꯤ ꯀꯣꯟꯊꯧꯖꯝ ꯆꯤꯝꯕꯥꯜ ꯃꯌꯥꯒꯤ ꯁꯝꯕ꯭ꯔꯨꯗꯣ ꯄꯥꯈꯪꯁꯤꯡꯗꯤ ꯂꯣꯏ ꯉꯥꯎꯅꯔꯅꯤꯀꯣ ꯊꯦꯡꯛ ꯌꯨ ꯉꯥꯎꯅꯔꯝꯃꯣꯏꯗ ꯍꯃꯤꯗꯥ ꯕꯦꯒꯝ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯅꯨꯡꯁꯤꯌꯦ ꯆꯥꯔꯦ ꯀꯔꯝꯕ ꯄꯥꯝꯒꯦꯁꯦ ꯌꯥꯝ ꯅꯣꯛꯑꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯌꯦ ꯍꯣꯏ ꯑꯩꯁꯨ ꯄꯥꯕꯗ ꯌꯥꯝ ꯅꯣꯛꯑꯦ ꯄꯥ ꯉꯝꯗꯗꯅ ꯅꯣꯛꯅꯤꯡꯃꯟꯈꯤꯗꯅ ꯄꯥꯕ ꯉꯝꯗꯕꯒꯁꯨ ꯌꯥꯎꯖꯥꯠꯅꯤꯗ ꯀꯔꯝꯕ ꯄꯥꯝꯒꯦꯒꯤ ꯃꯇꯥꯡꯗꯀꯣ
ꯑꯗꯨꯝ ꯖꯦꯀꯣꯕꯀ ꯃꯣꯏ ꯐꯦꯃꯤꯂꯤꯒꯨꯝꯕ ꯉꯥꯡꯅꯔꯛꯄ ꯑꯗꯩ ꯑꯉꯥꯡꯅ ꯏꯔꯤꯛ ꯑꯦꯅꯤꯅꯒ ꯁ꯭ꯋꯤꯇꯤꯒꯤ ꯃꯇꯥꯡꯗꯒ ꯃꯣꯏ ꯐꯦꯃꯤꯂꯤꯗ ꯍꯥꯏꯔꯛꯄꯗꯣ ꯑꯩꯅ ꯄꯥꯒꯦꯒ ꯇꯧꯔꯒ ꯄꯥꯕ ꯉꯝꯗꯕ ꯅꯣꯛꯑ ꯂꯩꯊꯣꯛꯄꯒ ꯌꯥꯎꯋꯦ ꯏꯊꯟꯗ ꯑꯗꯨꯝ ꯀꯣꯏꯁꯟ ꯍꯧꯔꯁꯤꯔꯣ ꯍꯥꯏꯔꯣ ꯃꯊꯪꯒꯤꯁꯤꯅ ꯊꯣꯏꯕꯤ ꯂꯩꯃꯄꯣꯛꯄꯝꯃꯦ ꯎꯝ ꯆꯦ ꯏꯁꯤꯕꯤ ꯆꯦꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯗꯤ ꯆꯦ ꯑꯅꯨꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯣꯏꯕꯤ ꯂꯩꯃꯄꯣꯛꯄꯝ ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩ ꯑꯟꯗ꯭ꯔꯣꯗꯒꯤꯅꯦ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯗꯤꯅꯦꯁ ꯋꯥꯏ ꯋꯥꯏ ꯍꯥꯏ ꯑꯅꯨꯒꯤ ꯏꯟꯇ꯭ꯔꯣ ꯑꯃꯨꯛꯇ ꯇꯧꯕꯤꯌꯣ ꯃꯁꯛꯁꯨ ꯈꯪꯅꯤꯡꯉꯦ ꯑꯩꯒꯤ ꯏꯟꯇ꯭ꯔꯣ ꯍꯥꯏꯔꯣ ꯑꯩ ꯏꯟꯇ꯭ꯔꯣ ꯇꯧꯔꯦꯀꯣ ꯑꯩ ꯑꯅꯨ ꯃꯨꯇꯨꯝ ꯑꯟꯗ꯭ꯔꯣꯗꯒꯤꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯦ ꯏꯅꯥꯎ ꯅꯤꯄꯥꯟꯅꯦ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯟꯖꯔꯒ ꯂꯩꯔꯤ ꯑꯦꯂꯤꯁ ꯅꯤꯉꯣꯝꯕꯝꯃꯦ ꯎꯝ ꯆꯦꯅ ꯂꯤꯕ ꯋꯥꯔꯤꯁꯦ ꯂꯣꯏ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯆꯦꯒꯤ ꯈꯣꯟꯖꯦꯜꯁꯤꯁꯨ ꯑꯗꯨꯝ ꯇꯥꯅꯤꯡꯉꯦ ꯑꯗꯣ ꯊꯦꯡꯛ ꯆꯦꯁꯦ ꯌꯨ ꯊꯦꯡꯛ ꯌꯨ ꯍꯥꯟꯅꯗꯒꯤ ꯅꯦꯔꯦꯇꯔ ꯑꯣꯏꯕ ꯑꯗꯨꯝ ꯄꯥꯝꯂꯛꯄ꯭ꯔꯣ ꯍꯥꯏꯗꯤ ꯆꯦꯅ ꯀꯃꯥꯏꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯁꯦ ꯅꯦꯔꯦꯇꯔ ꯑꯣꯏꯕꯁꯤꯗꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯅꯦꯔꯦꯇꯔꯒꯨꯝꯕꯒꯤꯁꯤ ꯀꯥ ꯍꯦꯟꯅ ꯈꯪꯉꯨꯗꯦꯕꯀꯣ ꯑꯗꯨꯕꯨ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗꯨꯗꯒꯤ ꯃꯤꯅ ꯋꯥꯔꯤ ꯇꯥꯟꯅꯕ ꯑꯗꯒꯤ ꯍꯣꯏ ꯑꯩ ꯋꯥꯔꯤ ꯄꯥꯕꯗꯤ ꯌꯥꯝ ꯀꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯝ ꯈꯔ ꯑꯩꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯀꯥꯔꯛꯄ ꯁ꯭ꯋꯥꯏ ꯋꯥꯔꯤꯁꯦ ꯄꯥꯗꯤ ꯄꯥꯏꯌꯦ ꯌꯥꯝꯅ ꯈꯣꯟꯖꯦꯜꯁꯨ ꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯑꯣꯏꯔꯁꯨ ꯀꯩꯒꯤꯅꯣ ꯋꯥꯔꯤ ꯂꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯑꯗꯨꯕꯨ ꯀꯣꯔꯣꯅꯥ ꯃꯅꯨꯡ ꯑꯣꯏꯈꯤꯕꯗꯨꯗ ꯋꯥꯔꯤ ꯃꯤꯅ ꯌꯥꯝ ꯇꯥꯟꯅꯕ ꯈꯣꯠꯄ ꯇꯧꯔꯛꯄꯗꯨꯗ ꯑꯩꯁꯨ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯀꯥꯏꯅ ꯈꯜꯂꯒ ꯗꯥꯏꯂꯣꯛ ꯃꯆꯥ ꯃꯆꯥ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯗꯥꯏꯂꯣꯛ ꯃꯆꯥ ꯃꯆꯥ ꯇꯧꯕꯗꯒꯤ ꯃꯊꯪ ꯃꯊꯪ ꯋꯥꯔꯤꯔꯣꯝꯗ ꯂꯥꯛꯈꯤꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯄꯥꯕꯤꯌꯣ ꯍꯥꯏꯔꯛꯏꯔꯣ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤꯀꯣ ꯆꯦ ꯑꯔꯣꯖꯥꯒꯤ ꯋꯥꯔꯤꯁꯦ ꯑꯦꯃꯦꯔꯤꯁꯇꯗꯤ ꯅꯣꯏꯅ ꯄꯥꯗꯣ ꯑꯩꯒꯤ ꯑꯦꯛꯁꯅꯤ ꯈꯪꯈꯤꯕꯗꯣ ꯑꯗꯣ ꯆꯦ ꯑꯔꯣꯖꯥꯅ ꯆꯦꯅꯦꯜꯁꯇ ꯄꯥꯛꯈꯤꯕꯁꯦ ꯑꯗꯨꯅ ꯑꯦꯄ꯭ꯔꯣꯁ ꯇꯧꯋꯦꯅ ꯅꯠꯇ꯭ꯔꯥ ꯆꯦ ꯔꯣꯖꯥꯅ ꯋꯥꯔꯤ ꯄꯥꯕꯤꯌꯨ ꯍꯥꯏꯔꯛꯏꯔꯥ ꯑꯩꯅ ꯍꯥꯏꯖꯕꯅꯦ ꯆꯦ ꯔꯣꯖꯥꯒꯤ ꯋꯥꯔꯤ ꯐꯖꯕꯒꯤ ꯑꯩꯅ ꯀ꯭ꯔꯤꯖꯤꯀꯦꯜꯒꯤ ꯑꯦꯃꯤꯟ ꯑꯃ ꯑꯣꯏꯅ ꯑꯩꯅꯁꯨ ꯆꯦ ꯔꯣꯖꯥꯗ ꯆꯦ ꯔꯣꯖꯥꯒꯤ ꯋꯥꯔꯤꯗꯣ ꯑꯝꯇ ꯄꯥꯒꯦꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯂꯧꯖꯕꯅꯦ ꯔꯥꯏꯇꯔꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯂꯩꯌꯦ ꯑꯩꯒꯤ ꯑꯦꯗꯃꯤꯟ ꯇꯣꯟꯗꯣꯟꯒ ꯍꯦꯂꯤꯅꯥ ꯅꯟꯗꯩꯕꯝ ꯃꯣꯏ ꯑꯅꯤꯅ ꯇꯧꯔꯒ ꯆꯦ ꯔꯣꯖꯥꯒ ꯈꯪꯅꯔꯦ ꯑꯗꯨ ꯈꯪꯅꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯅ ꯂꯧꯕꯤꯔꯛꯄ ꯍꯥꯏꯔꯛꯑꯣ ꯃꯈꯥ ꯅꯨꯡꯁꯤ ꯃꯍꯩꯗꯣꯒꯤ ꯋꯥꯔꯤ ꯗꯥꯏꯂꯣꯛ ꯇꯧꯁꯦ ꯆꯦꯀꯣ ꯍꯣꯏ ꯇꯧꯁꯦ ꯇꯧꯁꯦ ꯑꯣꯃꯤꯇꯥ ꯊꯣꯛꯆꯣꯃꯦ ꯑꯥ ꯆꯦ ꯑꯅꯨꯒꯤ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯈꯪꯖꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯆꯦ ꯑꯅꯨꯒꯤ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯂꯥꯏꯐ ꯏꯁꯇꯥꯏꯜꯗꯕꯨ ꯑꯩ ꯀꯩꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯑꯩꯒꯤ ꯂꯥꯏꯐ ꯏꯁꯇꯥꯏꯜꯁꯦ ꯑꯩ ꯍꯧꯖꯤꯛ ꯅꯦꯔꯦꯇꯔ ꯑꯣꯏꯔꯦ ꯋꯥꯔꯤ ꯄꯥꯔ ꯂꯩꯔꯦ ꯑꯗꯨꯒ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯜꯂꯒ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯀꯣꯔꯣꯅꯥ ꯃꯅꯨꯡꯅꯤꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯂꯩꯅꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯩꯁꯨ ꯑꯗꯨꯝ ꯂꯩꯌꯦ ꯀꯩꯝ ꯑꯍꯦꯟꯕ ꯇꯧꯗꯦ ꯑꯩꯁꯨ ꯋꯥꯔꯤ ꯈꯔ ꯄꯥꯔꯦ ꯁꯤ ꯃꯉꯥꯏꯔꯦ ꯑꯩꯒꯤ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯍꯥꯏꯕ ꯃꯊꯪ ꯀꯣꯏꯁꯟ ꯌꯥꯔꯕꯣ ꯃꯊꯪꯒꯤꯁꯤꯅ ꯑꯦꯁ ꯑꯌꯥꯔ ꯑꯅꯨꯁꯦ ꯀꯥꯏꯗꯩꯅꯣ ꯂꯩꯐꯝꯕꯨ ꯑꯗꯣ ꯀꯩꯅꯣ ꯑꯅꯨꯁꯦ ꯀꯥꯏꯗꯩꯅꯣ ꯂꯩꯐꯝꯕꯨ ꯑꯗꯣ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤꯒꯦ ꯁꯤꯗꯤ ꯌꯥꯝ ꯁꯔꯖꯨ ꯅꯪꯃꯩꯔꯥꯛꯄꯝ ꯉꯥꯏꯈꯣꯀꯣ ꯅꯍꯥꯟꯈꯩ ꯑꯩꯅ ꯋꯥꯔꯤ ꯇꯥꯕꯁꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯇꯥꯅꯤꯡꯗꯦꯅ ꯌꯥꯝ ꯉꯥꯡꯉꯝꯕꯅꯦ ꯑꯗꯨꯒ ꯉꯁꯤ ꯆꯦꯆꯦꯒꯤ ꯂꯥꯏꯚ ꯌꯦꯡꯕꯗꯒꯤ ꯆꯦꯆꯦꯒꯤ ꯋꯥꯔꯤ ꯇꯥꯅꯤꯡꯉꯦꯌꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯁꯅꯥꯊꯣꯏ ꯀꯧꯋꯦ ꯊꯦꯡꯀ꯭ꯌꯨ ꯃꯃꯥ ꯁꯅꯥꯊꯣꯏ ꯃꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯥꯏꯚ ꯌꯦꯡꯕꯤꯕꯗꯒꯤ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯅꯤꯡꯉꯦꯒ ꯍꯥꯏꯕꯤꯕꯁꯤꯗꯤ ꯑꯩꯒꯤꯗꯤ ꯌꯥꯝ ꯍꯔꯥꯎꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯃꯃꯥ ꯄꯨꯟꯁꯤ ꯆꯥꯡꯅ ꯍꯤꯡꯕ ꯑꯣꯏꯕꯤꯌꯣ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒꯤ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯑꯗꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯖꯦꯅꯤ ꯂꯩꯃꯄꯣꯛꯄꯝ ꯆꯦ ꯍꯪꯖꯒꯦ ꯁꯤ ꯅꯠꯇ꯭ꯔꯣ I think it's almost done. ꯏꯁꯩ ꯑꯃꯝꯇ ꯇꯥꯖꯒꯦ ꯁꯛꯄꯤꯔꯛꯑꯣ ꯍꯣꯏ ꯑꯩ Q&A ꯂꯣꯏꯕꯒ ꯁꯛꯆꯔꯛꯑꯒꯦ ꯏꯁꯩ ꯆꯦꯅꯨ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯐꯖꯩꯌꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯊꯥꯔꯛꯑꯣ ꯍꯣꯏ ꯅꯥꯔꯀꯥꯟꯗ ꯂꯪꯊꯣꯛꯅꯐꯝ ꯍꯣꯏ ꯕꯤꯖꯦꯇꯥ ꯅꯤꯉꯣꯝꯕꯝ ꯋꯥꯔꯤ ꯄ꯭ꯔꯤꯃꯤꯌꯔ ꯇꯧꯕ ꯌꯥꯎꯔꯁꯦ ꯆꯦꯅꯨ ꯍꯣꯏ ꯑꯩꯁꯨ ꯂꯥꯏꯚ ꯂꯩꯁꯤꯜꯂꯒꯦ Q&A ꯂꯣꯏꯕꯒ ꯑꯩꯈꯣꯏ ꯁꯤ ꯄꯥꯈ꯭ꯔꯕꯣ ꯌꯦꯡꯉꯒꯦꯀꯣ ꯁꯨꯝꯕ ꯄꯥꯈ꯭ꯔꯕꯅꯤ ꯆꯦꯅ ꯂꯤꯕ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯇꯥꯕ ꯅꯨꯡꯉꯥꯏ ꯃꯈꯥ ꯇꯥꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯄꯥꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯍꯣꯏ ꯁꯤꯜꯚꯤꯌꯥ ꯏꯔꯦꯡꯕꯝꯁꯦ ꯑꯩ ꯄꯥꯈ꯭ꯔꯗꯥꯏꯅꯦ ꯉꯁꯥꯏ ꯀꯔꯤ ꯐꯥꯎꯕꯤ ꯍꯥꯏꯗꯤ ꯁꯥꯎꯅꯤꯡꯕꯒꯨꯝꯕ ꯂꯩꯕꯤꯕ꯭ꯔꯥ
ꯑꯗꯨꯒ ꯑꯃꯅ ꯆꯦꯅ ꯍꯧꯖꯤꯛꯐꯥꯎ ꯋꯥꯔꯤ ꯌꯥꯝ ꯂꯤꯕꯤꯔꯛꯄꯁꯤꯗ ꯕꯦꯗ ꯀꯃꯦꯟꯒꯨꯝꯕ ꯌꯥꯎꯕꯗ ꯆꯦꯗ ꯀꯔꯤ ꯐꯥꯎꯕꯤ ꯍꯥꯏꯗꯤ ꯁꯥꯎꯅꯤꯡꯕꯒꯨꯝꯕ ꯂꯩꯕꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯄꯥꯒꯦ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕꯤꯅꯤꯡꯒꯦ ꯕꯦꯗ ꯀꯃꯦꯟꯁꯤꯡꯁꯤꯒꯤ ꯆꯦꯒꯤ ꯑꯣꯏꯕ ꯑꯩ ꯁꯤ ꯄꯥꯈ꯭ꯔꯦꯀꯣ ꯁꯤꯜꯕꯤꯌꯥ ꯏꯔꯦꯡꯕꯝꯁꯦ ꯑꯩ ꯕꯦꯗ ꯀꯃꯦꯟ ꯄꯤꯔꯛꯄꯩꯗꯣ ꯆꯦ ꯅꯨꯡꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯨꯒ ꯋꯥꯔꯤ ꯂꯤꯕꯁꯦ ꯃꯇꯧ ꯀꯔꯝꯅ ꯍꯧꯔꯛꯈꯤꯒꯦ ꯋꯥꯔꯤ ꯂꯤꯕꯁꯦ ꯌꯥꯝ ꯋꯥꯕ꯭ꯔꯣ ꯁꯤ ꯄꯥꯈ꯭ꯔꯦꯀꯣ ꯑꯗꯨꯝ ꯃꯥꯟꯅꯕ ꯀꯣꯏꯁꯟ ꯍꯪꯉꯛꯑꯦꯕ ꯑꯁꯤꯗꯤ ꯁꯟꯗꯝ ꯀꯩꯅꯧ ꯁꯦꯠꯗꯝ ꯀꯩꯅꯧ LC ꯊꯣꯛꯆꯝ ꯆꯦ ꯅꯨꯒꯤ ꯐꯦꯚꯣꯔꯥꯏꯠ ꯅꯦꯔꯦꯇꯔꯁꯦ ꯀꯅꯥꯅꯣ ꯄꯤꯅꯨꯕꯤ ꯌꯥꯏꯈꯣꯝꯁꯦ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯅꯦꯔꯦꯇꯔꯅꯦ ꯈꯨꯃꯟ ꯁꯂꯥꯏ ꯆꯦꯒꯤ ꯁꯛ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯑꯗꯨꯒ ꯆꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯩꯒꯤ ꯁꯛ ꯉꯁꯤ ꯎꯔꯦꯀꯣ ꯑꯩ ꯑꯟꯗ꯭ꯔꯣꯗꯒꯤꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯀ꯭ꯂꯥꯁꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯜꯂꯦ ꯆꯦꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯈꯩ ꯄꯦꯟꯗꯦ ꯊꯦꯡꯛ ꯌꯨ ꯆꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯤ ꯃꯤꯡꯊꯣꯏꯕꯤ ꯑꯁꯤ ꯄꯥꯈ꯭ꯔꯦ ꯑꯩ ꯉꯁꯥꯏ ꯅꯪ ꯉꯁꯤ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯂꯣꯏꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯀ꯭ꯌꯨꯑꯦꯟꯑꯦ ꯑꯣ ꯂꯣꯏꯔꯦ Q&A ꯂꯣꯏꯁꯟꯈ꯭ꯔꯦ ꯍꯪꯕꯤꯔꯛꯄ ꯀꯣꯏꯁꯟꯁꯤꯡ ꯍꯪꯕꯤꯔꯛꯏꯕ ꯃꯌꯥꯝꯁꯤꯡ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯀꯣꯏꯁꯟ ꯍꯪꯕꯤꯔꯛꯄ ꯃꯌꯥꯝꯁꯦ ꯑꯩꯅ ꯏꯀꯣꯛꯅꯣꯅ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯍꯩ ꯈꯔꯗ ꯀꯣꯏꯁꯟ ꯍꯪꯕꯤꯔꯣꯒ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯅꯨꯡꯁꯤꯗꯅꯒ ꯃꯌꯥꯝ ꯍꯪꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯅꯨꯁꯦ ꯌꯥꯝ ꯆꯝꯕ ꯃꯥꯜꯂꯦ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯀꯃꯦꯟ ꯁꯨꯡꯄꯥ ꯄꯥꯕꯤꯗꯦ ꯈꯪꯒꯦꯝꯕꯝ ꯀꯨꯟꯖꯂꯇꯥ ꯃꯣꯅꯣ ꯑꯣꯏꯅ ꯄꯥꯝꯃꯦ ꯑꯩ ꯄꯥꯏꯌꯦ ꯑꯩ ꯉꯁꯥꯏꯒꯩ ꯀꯩꯅꯣ ꯑꯣꯏꯔꯨꯕ ꯀꯃꯦꯟ ꯄꯥꯔꯨꯕ ꯀꯃꯦꯟ ꯅꯠꯇꯦ Q&Aꯒꯤ ꯑꯗꯨꯒꯤꯅꯦ ꯁꯥꯎꯕꯤꯅꯨ ꯉꯁꯥꯏ ꯇꯣꯟꯗꯣꯟ ꯍꯥꯏꯗꯣ ꯇꯣꯟꯗꯣꯟ ꯂꯥꯏꯁ꯭ꯔꯝꯗ ꯍꯣꯏ ꯃꯥꯅꯦ ꯇꯣꯟꯗꯣꯟ ꯂꯥꯏꯁ꯭ꯔꯝꯅꯦ ꯂꯧꯁꯦꯝꯕꯝ ꯔꯣꯏꯟꯗ ꯆꯦꯆꯦ ꯃꯃꯥꯅ ꯆꯦꯒꯤ ꯃꯈꯣꯟꯁꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯌꯦ ꯋꯥꯔꯤ ꯂꯤꯕꯗꯁꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯌꯦ ꯆꯦ ꯁꯂꯥꯎꯠ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯆꯦ ꯄ꯭ꯂꯤꯖ ꯂꯧꯁꯦꯝꯕꯝ ꯔꯣꯅꯤꯇꯥ ꯃꯃꯥ ꯊꯦꯡꯛ ꯌꯨ ꯃꯃꯥꯕꯨꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯧꯁꯦꯝꯕꯝ ꯔꯣꯅꯤꯇꯥꯕꯨꯁꯨ ꯊꯦꯡꯛ ꯌꯨ ꯃꯃꯥ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯕꯤꯕ ꯑꯣꯏꯕꯤꯌꯣ ꯑꯩꯒꯤ ꯀꯩꯅꯣꯁꯨ ꯋꯥꯔꯤꯁꯨ ꯂꯥꯛꯇꯣꯔꯦ ꯍꯧꯖꯤꯛ ꯀꯔꯝꯕ ꯄꯥꯝꯒꯦꯗꯣ ꯃꯊꯪꯁꯨ ꯂꯥꯏꯚ ꯊꯥꯕꯤꯔꯛꯑꯣ ꯍꯣꯏ ꯑꯩ ꯂꯥꯏꯚ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯁꯣꯏꯗꯅ ꯊꯥꯖꯔꯛꯀꯦ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯑꯗꯣ ꯂꯨꯁꯤꯁꯦ ꯀꯅꯥꯅꯣ ꯂꯨꯁꯤꯁꯦ ꯖꯦꯅꯤꯐꯔ ꯌꯨꯝꯈꯥꯏꯕꯝ ꯑꯩꯒꯤ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯆꯦꯆꯦꯅꯦ ꯑꯃꯔꯖꯤꯠ AMT ꯆꯦꯅꯦꯜ ꯍꯥꯏ ꯑꯃꯔꯖꯤꯠ ꯃꯌꯥꯝ ꯑꯃꯔꯖꯤꯠ AMT ꯆꯦꯅꯦꯜꯗꯁꯨ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯁꯨ ꯌꯥꯎꯈ꯭ꯔꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯃꯔꯖꯤꯠ AMT ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯆꯦꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯐꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯒ꯭ꯌꯥꯅꯟ ꯂꯥꯏꯃꯣꯏꯔꯥꯡꯆꯥ ꯁꯣꯐꯤꯌꯥ ꯈꯨꯡꯗꯣꯡꯃꯌꯨꯝ ꯆꯦ ꯅꯨ ꯆꯦ ꯂꯨꯁꯤꯗꯣ ꯂꯨꯁꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯅꯨ ꯆꯦ ꯂꯨꯁꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯣꯏ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯀꯅꯥꯅꯣ ꯁꯣꯐꯤꯌꯥ ꯈꯨꯡꯗꯣꯡꯕꯝ ꯍꯥꯏ ꯍꯩꯁꯅꯥꯝ ꯑꯕꯦꯅꯥꯎ ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯍꯩꯁꯅꯥꯝ ꯑꯕꯦꯅꯥꯎ ꯄꯣꯏꯔꯩꯉꯥꯟꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯍꯥꯏ ꯑꯗꯨꯗꯤ ꯑꯩꯁꯦ ꯂꯥꯏꯚꯁꯦ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯒ ꯗꯥꯏꯂꯣꯛ ꯃꯆꯥ ꯑꯃ ꯇꯧꯖꯔꯝꯒꯦꯁꯦ ꯍꯪꯉꯛꯑꯣ ꯆꯦꯅꯨ ꯑꯣ ꯅꯪꯅ ꯁꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯡꯉꯣ ꯍꯥꯏꯔꯤꯕꯁꯦ ꯀꯔꯝꯕ ꯄꯥꯝꯒꯦꯒꯤ ꯀꯩꯅꯣ ꯂꯥꯛꯑꯦ ꯀꯔꯝꯕ ꯄꯥꯝꯃꯤ ꯑꯅꯨ ꯀꯃꯦꯟ ꯄꯥꯕ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯆꯦ ꯀꯩ ꯀꯣꯂꯦꯖ ꯇꯝꯒꯦ ꯃꯍꯥꯔꯥꯖꯥꯄꯨꯔꯗ ꯆꯟꯗ꯭ꯔꯗ ꯇꯝꯃꯦ ꯋꯥꯔꯤ ꯄꯥꯕꯒ ꯌꯥꯝ ꯍꯩꯔꯦꯀꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯁꯥꯟꯇ ꯂꯥꯏꯁ꯭ꯔꯝ ꯁꯥꯔ ꯅꯆꯥꯅ ꯂꯥꯞꯅ ꯈꯣꯏꯔꯨꯝꯖꯔꯤ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯁꯥꯔꯅ ꯆꯥꯔꯦ ꯆꯦ ꯂꯨꯁꯤ ꯅꯨꯡꯁꯤꯕꯤ ꯌꯨꯝꯗ ꯂꯩꯔꯕꯣ ꯁꯣꯐꯤꯌꯥꯁꯦ ꯁꯣꯐꯤꯌꯥꯁꯦ ꯒ꯭ꯔꯨꯞꯇ ꯌꯥꯎꯈꯤꯕꯗꯣ ꯒ꯭ꯔꯨꯞꯀꯤꯗꯣ ꯃꯥꯜꯂꯦ ꯍꯣꯏ ꯑꯣꯏꯔꯝꯃꯅꯤ ꯍꯣꯏ ꯍꯣꯏ ꯂꯩꯇ꯭ꯔꯤꯌꯦ ꯁꯣꯐꯤꯌꯥ ꯑꯁ ꯑꯅꯨ ꯅꯨꯡꯁꯤꯕꯤ ꯅꯍꯥꯛꯀꯤ ꯋꯥꯔꯤ ꯂꯥꯛꯀꯗꯣꯔꯦ ꯍꯣꯏ ꯅꯦꯅꯦ ꯇꯤꯂꯣꯇꯃꯥꯁꯦ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯅꯦ ꯑꯩ ꯋꯥꯔꯤ ꯂꯥꯛꯇꯣꯔꯦ ꯑꯩꯁꯨ ꯂꯥꯏꯚ ꯂꯣꯏꯁꯜꯂꯒꯦ ꯍꯣꯏ ꯆꯦ ꯇꯧꯔꯛꯑꯣ ꯉꯥꯏꯔꯕꯅꯦ ꯆꯦ ꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯏꯁꯩ ꯁꯛꯁꯦ ꯃꯇꯦꯛ ꯑꯃꯇ ꯍꯣꯏ ꯗꯥꯏꯂꯣꯛ ꯃꯆꯥ ꯑꯃ ꯇꯧꯔꯒꯦ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯑꯒꯦ ꯑꯗꯨꯒ ꯑꯩ ꯋꯥꯔꯤꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯥꯏ ꯂꯚ ꯁꯤꯗꯤ ꯌꯨ ꯍꯥꯏꯔꯦ ꯍꯤꯔꯩꯃ ꯌꯥꯏꯔꯩꯃꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯇꯧꯖꯔꯛꯀꯦ ꯑꯩ ꯁꯛ ꯎꯠꯇꯕꯤ ꯑꯣꯏꯅ ꯇꯧꯔꯛꯀꯦꯀꯣ ꯁꯛ ꯎꯠꯂꯗꯤ ꯗꯥꯏꯂꯣꯛ ꯇꯧ ꯍꯩꯇꯦ ꯀꯥꯏꯗꯧꯅꯦ ꯖꯦꯀꯣꯕꯀꯤ ꯏꯌꯥꯝꯕꯨꯡꯆꯥꯒꯤ ꯘꯔꯤ ꯀꯇꯥꯒꯤ ꯈꯣꯡꯆꯠ ꯈꯨꯗꯤꯡꯗ ꯏꯌꯥꯝꯕꯨꯡꯆꯥꯅ ꯏꯅꯥꯛꯇ ꯂꯦꯞꯇꯅ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯦꯞꯄ ꯂꯩꯇꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯈꯟꯖꯒꯦ ꯘꯔꯤꯒꯤ ꯈꯣꯡꯆꯠꯁꯤꯅ ꯂꯦꯞꯇ꯭ꯔꯤꯐꯥꯎ ꯑꯩ ꯏꯌꯥꯝꯕꯨꯡꯆꯥꯕꯨ ꯉꯥꯏꯖꯔꯝꯒꯦꯀꯣ ꯏꯌꯥꯝꯕꯨꯡꯆꯥꯁꯨ ꯃꯉꯥꯎ ꯊꯤꯕ ꯍꯟꯕꯤꯔꯣ ꯄꯥꯕꯨꯡꯒꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯃꯇꯤꯛ ꯆꯥꯅ ꯍꯟꯕꯤꯔꯣ ꯑꯗꯨꯒ ꯏꯆꯦꯝꯁꯤ ꯌꯥꯏꯔꯦꯝꯃꯅ ꯋꯥꯈꯜ ꯇꯥꯗꯨꯅ ꯑꯅꯥꯕ ꯂꯣꯏꯅ ꯐꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ ꯏꯌꯥꯝꯕꯨꯡꯆꯥ ꯏꯌꯥꯝꯕꯨꯡꯆꯥ ꯂꯣꯏꯈ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯏꯁꯩ ꯀꯩ ꯏꯁꯩ ꯁꯛꯇꯣꯏꯅꯣ ꯏꯁꯩꯔꯣ ꯎꯝ ꯏꯁꯩꯁꯦ
ꯀꯔꯤ ꯏꯁꯩ ꯁꯛꯀꯗꯣꯏꯕ ꯆꯦꯒꯤ ꯈꯣꯟꯖꯦꯜꯁꯤꯗꯅꯦ ꯑꯩꯅ ꯇꯨꯔꯤꯁꯦ ꯍꯥꯏꯁꯦ ꯊꯦꯡꯛ ꯌꯨ ꯕꯔꯂꯤꯟ ꯈꯪꯕ꯭ꯔꯣ ꯅꯣꯏ ꯆꯦꯗꯣ ꯍꯥꯏ ꯕꯥꯔꯂꯤ ꯕꯥꯔꯂꯤꯟ ꯈꯪꯗꯦ ꯀꯔꯝꯕ ꯄꯥꯝꯒꯦ ꯇꯣꯟꯒꯦ ꯖꯦꯀꯣꯕꯀ ꯐꯨꯅꯕꯗꯣ ꯃꯦꯕꯤ ꯑꯗꯨꯝꯇ ꯇꯧꯔꯝꯃꯣ ꯈꯪꯉꯝꯕꯁꯨ ꯆꯦ ꯌꯥꯏ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯄꯨꯁꯄꯥ ꯅꯨꯡꯉꯥꯏ ꯐꯥꯠꯇꯦ ꯐꯨꯅꯕꯩ ꯃꯇꯥꯡꯗꯣ ꯋꯥꯍꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯕꯅꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯤꯟꯗꯤ ꯏꯁꯩ ꯁꯛꯀꯦ ꯅꯨꯡꯉꯥꯏꯔꯣꯏ ꯕꯤꯖꯨꯒꯤ ꯑꯃ ꯀꯩꯅꯣ ꯕꯣꯅꯤꯌꯝꯒ ꯇꯧꯕꯒꯤ ꯏꯁꯩ ꯑꯃ ꯂꯩꯗꯥꯏꯅꯦ ꯐꯤꯒ ꯐꯧꯕꯒꯤ ꯏꯁꯩꯗꯣ ꯃꯀꯣꯛꯇꯣ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯕꯤꯖꯨꯅ ꯑꯦꯛ ꯇꯧꯕ ꯑꯃ ꯂꯥꯎ ꯍꯥꯏꯒꯦ ꯂꯥꯎ ꯑꯗꯨ ꯑꯣꯏꯅ ꯆꯠꯂꯛꯀꯦ ꯅꯨꯡꯁꯤ ꯍꯥꯏꯒꯦ ꯂꯥꯎ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯖꯕ ꯄꯤꯕ ꯌꯥꯕ ꯄꯤꯒꯦ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯆꯤꯟꯕꯥꯜꯁꯤꯅ ꯍꯥꯏꯅꯤꯡꯕꯅ ꯉꯥꯎꯔꯦ ꯅꯨꯡꯁꯤ ꯍꯥꯏꯒꯦ ꯈꯟꯕ ꯅꯇꯧ ꯌꯦꯡꯂ ꯀꯥꯎꯖꯩ ꯀꯩ ꯍꯥꯏꯕꯅꯣ ꯑꯗꯨꯒ ꯀꯨꯏꯅ ꯌꯦꯡꯒꯦ ꯀꯨꯏꯅꯦ ꯈꯟꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯈꯪꯗꯦ ꯑꯩ ꯏꯁꯩ ꯐꯥꯗꯦ ꯉꯥꯏꯖꯔꯒꯦ ꯉꯥꯏꯖ ꯅꯪꯕꯨ ꯀꯧꯔꯥꯡꯅ ꯈꯧꯔꯥꯡꯅ ꯑꯩꯅ ꯅꯨꯡꯁꯤꯕ ꯍꯥꯏꯅ ꯍꯥꯏꯅꯕ ꯉꯥꯏꯖꯔꯤ ꯅꯪꯕꯨ ꯈꯧꯔꯥꯡꯅ ꯑꯩꯅ ꯅꯨꯡꯁꯤꯕ ꯍꯥꯏꯅ ꯍꯥꯏꯅꯕ ꯂꯥꯎ ꯍꯥꯏꯒꯦ ꯂꯥꯎ ꯅꯨꯡꯁꯤ ꯍꯥꯏꯒꯦ ꯂꯥꯎ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯖꯕ ꯄꯤꯕ ꯌꯥꯕ ꯄꯤꯒꯦ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯆꯤꯟꯕꯥꯜꯅ ꯍꯥꯏꯅꯤꯡꯕꯅ ꯉꯥꯎꯔꯦ ꯁ꯭ꯋꯤꯇꯤ ꯃꯈꯥꯗꯤ ꯁ꯭ꯋꯤꯇꯤꯒꯤ ꯈꯪꯗꯦ ꯃꯤꯅꯤꯡꯗꯣ ꯑꯝꯇ ꯍꯪꯕꯤꯔꯛꯑꯣ ꯁ꯭ꯋꯤꯠ ꯍꯥꯏꯕꯗꯤ ꯈꯣꯏꯊꯨꯝꯅꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯃꯥ ꯑꯩꯈꯣꯏ ꯗꯥꯀꯣꯞꯅ ꯁ꯭ꯋꯤꯠ ꯍꯥꯏꯅꯦ ꯃꯤꯁ ꯁ꯭ꯋꯤꯇꯤꯗ ꯋꯥꯔꯤ ꯄꯥꯕꯒ ꯆꯨꯝꯅ ꯉꯥꯡꯕ ꯈꯣꯟꯖꯦꯜꯁꯦ ꯃꯥꯟꯅꯗꯤꯌꯦ ꯍꯥꯏꯗꯤ ꯑꯃꯗꯨꯗꯤ ꯈꯤꯇꯪ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯌꯥꯛꯄ ꯈꯤꯇꯪ ꯁꯦꯝꯕꯅꯦꯕ ꯑꯗꯨꯝ ꯑꯗꯨꯒꯤꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯒꯨꯗ ꯑꯩꯒꯤ ꯅꯥꯏꯠ ꯋꯥꯔꯤꯁꯨ ꯑꯦꯕ꯭ꯔꯤꯋꯥꯟ ꯂꯥꯏꯞ ꯂꯥꯛꯑꯕꯅꯤꯅ ꯍꯥꯏ ꯖꯥꯏ ꯀꯣꯔꯣꯅꯥ ꯂꯣꯛꯁꯨ ꯈꯨꯡꯉꯦ ꯈꯣꯡꯉꯤ ꯂꯣꯛꯁꯨ ꯊꯨꯡꯉꯦ ꯑꯗꯨꯅ ꯃꯌꯥꯝ ꯕꯕꯥꯏ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪꯗꯁꯨ ꯂꯥꯏꯞ ꯊꯥꯖꯔꯛꯀꯦ ꯉꯁꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯂꯥꯏꯞ ꯃꯌꯥꯝ ꯌꯦꯡꯕꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯃꯌꯥꯝꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯑꯩꯀꯣꯛꯅꯅꯁꯨ ꯈꯨꯔꯨꯝꯖꯔꯤ ꯒꯨꯗ ꯒꯨꯗ ꯅꯥꯏꯠ ꯅꯥꯏꯠ ꯃꯌꯥꯝ ꯕꯕꯥꯏ ꯃꯪ ꯃꯌꯥꯝ ꯐꯔꯁꯦ ꯃꯪ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯐꯔꯁꯦ ꯀꯣꯔꯣꯅꯥ ꯅꯥꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯅꯔꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯁꯨ ꯅꯥꯗꯅꯕ ꯆꯦꯛꯁꯤꯟꯅ ꯂꯩꯒꯦ ꯃꯃꯥ ꯑꯃ ꯑꯗꯨꯒ ꯌꯥꯎꯈꯤꯗꯥꯏ ꯉꯁꯥꯏ ꯃꯌꯥꯝꯁꯨ ꯃꯔꯨ ꯑꯣꯏꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯣ ꯃꯃꯥꯗꯣ ꯑꯗꯨꯒ ꯀꯃꯦꯟ ꯄꯤꯕꯤꯔꯛꯈꯤꯕ ꯃꯃꯥ ꯑꯃꯅꯤ ꯌꯥꯎꯈꯤꯕꯅꯦ ꯃꯃꯥ ꯁꯅꯥꯊꯣꯏ ꯑꯃꯗꯤ ꯃꯃꯥ ꯃꯃꯤꯡꯗꯣ ꯍꯥꯏꯔꯛꯇ꯭ꯔꯦ ꯃꯃꯥꯍꯣꯏꯁꯨ ꯏꯔꯦꯟꯖꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯣ ꯍꯥꯏꯇꯥꯔꯦ ꯀꯣꯔꯣꯅꯥ ꯃꯇꯝꯅꯤꯅ ꯌꯥꯝ ꯆꯠꯊꯣꯛꯄꯤꯔꯅꯣ ꯌꯨꯝꯗ ꯐꯖꯅ ꯂꯩꯕꯤꯌꯣ ꯅꯥꯗꯅꯕ ꯑꯣꯀꯦ ꯁꯤ ꯌꯨ ꯑꯣꯀꯦ see you ꯃꯊꯪ again bye bye thank ꯂꯥꯏꯐꯇ you ꯀꯩꯅꯣ ꯅꯨꯄꯤ ꯃꯆꯥꯅ ꯌꯥꯗꯕꯤ ꯌꯥꯝ ꯃꯥꯜꯂꯤꯁꯤꯅ ꯀꯩꯅꯣ ꯗꯥꯃꯩ ꯀꯥꯄꯤꯁꯦ ꯀꯩꯅꯣ ꯅꯪ ꯂꯣꯏꯁꯜꯂꯦꯀꯣ ꯂꯣꯏꯔꯦ ꯃꯥ ꯀꯛꯄ ꯌꯥꯗ꯭ꯔꯦꯅꯦꯍꯦ ꯀꯩꯅꯣ ꯗꯥꯃꯩ ꯀꯥꯄꯤꯁꯦ ꯀꯩꯅꯣ ꯐꯣꯟ ꯇꯧꯁꯟꯅꯤꯀꯣ ꯀꯩꯗꯧꯔꯦ